ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯗ ꯃꯌꯥꯝꯅ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯐꯪꯉꯦ ꯑꯗꯨꯕꯨ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯀꯃꯥꯏꯅ ꯄꯤꯔꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯪꯅꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯦꯞꯁꯦ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ AI ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯦꯇꯁ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯗ ꯎꯕ ꯐꯪꯒꯅꯤꯀꯣ ꯁꯨꯃꯥꯏꯅ AI ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯦꯇꯁ ꯍꯥꯏꯅ ꯁꯤꯗꯩꯁꯤꯗ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯇ꯭ꯔꯦꯗ ꯇꯧꯈꯤꯕꯁꯤꯡꯁꯦ ꯚ꯭ꯌꯨ ꯃꯣꯔꯗ ꯆꯪꯉꯒ ꯃꯊꯪ ꯀꯔꯝꯕ ꯁ꯭ꯇꯣꯛꯇ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯏꯟꯚꯦꯁ ꯇꯧꯈꯤ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯁꯥꯟꯅꯔꯤꯕ ꯏꯟꯚꯦꯁ ꯇꯧꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ www.binance.com ꯍꯥꯏꯅ ꯍꯥꯡꯕꯤꯔꯣ binance.comꯁꯦ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯍꯥꯡꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯄꯔꯦꯡ ꯑꯁꯤꯗꯩꯁꯤꯗ ꯃꯣꯕꯥꯏꯜꯗ ꯅꯠꯇ꯭ꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯊꯛ ꯊꯪꯕ ꯁꯨꯃꯥꯏꯅ ꯍꯦꯗꯂꯥꯏꯟ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯩꯗꯨꯗ ꯄꯔꯦꯡꯗꯨꯒꯤ ꯃꯔꯛꯇ ꯐ꯭ꯌꯨꯆꯔꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁ ꯇꯧꯐꯝ ꯑꯃ ꯐ꯭ꯌꯨꯆꯔꯁ ꯍꯥꯏꯅ ꯏꯟꯚꯦꯁ ꯇꯧꯐꯝꯒꯤ ꯀꯥꯈꯜ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯗꯣꯝꯅ ꯐ꯭ꯌꯨꯆꯔꯁ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯅ ꯇꯤꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯟꯚꯦꯁ ꯇꯧꯐꯝ ꯀꯣꯏꯟ ꯃꯌꯥꯝ ꯁꯦꯛꯁꯟ ꯃꯌꯥꯝ ꯂꯩꯔꯝꯕꯅꯦꯕ ꯑꯁꯤꯗꯩꯁꯤꯗ ꯑꯗꯣꯝꯅ ꯑꯦꯅꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯗꯨꯝ ꯅꯝꯕꯤꯔꯣ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯇ ꯅꯝꯃꯀꯥꯟꯗ ꯑꯁꯤꯗꯩꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯀꯗꯥꯏꯗ ꯄꯩꯁꯥ ꯊꯥꯗꯔꯒ ꯀꯃꯥꯏꯅ ꯐꯪꯉꯤ ꯈꯣꯠꯂꯤ ꯇ꯭ꯔꯦꯗ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯏꯒꯤ ꯗꯥꯏꯒ꯭ꯔꯥꯝꯁꯦ ꯂꯣꯏ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯇꯧꯔꯤꯁꯦ ꯕꯥꯏꯅꯥꯟꯁꯀꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯁꯤꯒꯤ ꯁꯦꯛꯁꯟꯁꯦ ꯑꯁꯤꯗꯩꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯕꯥꯏꯅꯥꯟꯁꯇ ꯇ꯭ꯔꯦꯗ ꯇꯧꯕ ꯕꯥꯏꯅꯥꯟꯁ ꯑꯁꯤ ꯌꯥꯝꯅ ꯁꯤꯀ꯭ꯌꯨꯔ ꯑꯣꯏꯕ ꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤ ꯀꯝꯄꯅꯤꯅ ꯐꯖꯅ ꯚꯦꯔꯤꯐꯥꯏ ꯑꯌꯧꯕꯤ ꯊꯥꯛꯇ ꯐꯖꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯉꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯗꯣ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯇ꯭ꯔꯦꯗ ꯇꯧꯍꯟꯒꯅꯦꯕ ꯕꯥꯏꯅꯥꯟꯁ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯕꯥꯏꯅꯥꯟꯁꯇ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤ ꯃꯥꯒꯤ KYC ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯅꯣ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯝꯄꯅꯤꯅ ꯕꯥꯏꯅꯥꯟꯁ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯌꯦꯕ ꯕꯥꯏꯅꯥꯟꯁꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯉꯕꯅꯤ ꯕꯥꯏꯅꯥꯟꯁ ꯋꯥꯔꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇ꯭ꯔꯦꯗꯤꯡ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯌꯥꯝꯅꯁꯨ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯃꯁꯤꯗ ꯍꯦꯛ ꯇꯧꯕ ꯍꯨꯔꯥꯟ ꯆꯤꯊꯤ ꯀꯔꯟ ꯇꯨꯔꯟꯒꯤ ꯃꯐꯝ ꯑꯝꯇ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯕꯥꯏꯅꯥꯟꯁ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯖꯦꯅ꯭ꯌꯨꯟ ꯑꯣꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏꯒꯤ AI ꯑꯥꯔꯟ ꯍꯥꯏꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯃꯥꯅ ꯏꯟꯚꯦꯁ ꯇꯧꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯏꯟꯚꯦꯁ ꯇꯧꯏ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯑꯁꯤꯗꯩꯁꯤꯗ ꯑꯁꯤꯁꯦ ꯕꯥꯏꯅꯥꯟꯁ ꯆꯪꯉ ꯂꯣꯏ ꯊꯤꯕ ꯌꯥꯅꯦꯕ ꯑꯗꯣꯝꯒꯤ ꯋꯥꯂꯦꯠꯇ ꯍꯌꯦꯡ ꯍꯥꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯝꯄꯅꯤꯅ ꯇ꯭ꯔꯦꯗ ꯇꯧꯏ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏꯕ ꯁꯤꯁꯤꯗ TUT ꯚꯔꯁꯦꯁ USDT ꯂꯩꯔꯦ ꯁꯤꯁꯦ ꯂꯩꯕ꯭ꯔꯥ ꯌꯦꯡꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯄꯤꯛꯆꯔꯁꯤꯗꯤ ꯈꯔ ꯁꯥꯡꯅ ꯂꯧꯍꯧꯕꯅꯤ ꯀꯩꯅꯣꯒꯤ ꯃꯃꯥꯡꯗ ꯁꯦꯞꯇꯦꯝꯕꯔꯒꯤꯗ ꯂꯧꯈꯤꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯃꯥꯏꯁꯤ ꯗꯦꯠ ꯇꯥꯔꯤꯛ ꯂꯣꯏꯅ ꯏꯔ ꯂꯩꯅꯦꯕ ꯗꯦꯠ ꯇꯥꯔꯤꯛꯁꯤꯗ ꯂꯣꯏꯅ ꯏꯔꯒ ꯂꯩꯒꯅꯤ ꯁꯤꯗ ꯏꯔꯤꯁꯤꯡꯁꯦ ꯃꯥꯅ ꯇ꯭ꯔꯦꯗ ꯇꯧꯈꯤꯕ ꯄꯨꯡꯐꯝꯗꯨꯅꯤꯀꯣ
ट्रेड तौरगिबा पुंफमसिदा अखोइना हाइरिबा सिगी मफमसे हाइरिबा फाइनेंस की प्लेटफॉर्म दुदा वांगमी वांगमदे हाइबदो अखोइ दुम येंबि याय ट्रेड लेरे अदुगा सिदा मागी ट्रेड मान संग्रे हाइरेसि लेरे अदुगा अखोइना CD BTC गिनी अतोपा अखोइना सर्च तौगे हाइदारगदि ngसाइगिदो TUT USDT सिलेदो TUT USDT सिदा थोरे सिदा नंबर कांदा सिदी याम ट्रेड ते याम एक्सपर्ट ओइबा ट्रेड ते याम हाइबा कांबुना खंगदवनिका अदुगा माना ngसाइ पिगिबा टाइम जोन दो मतमदो सिदा लोइन इर ले टाइम जोन जे मखादा लोइन इर ले पुंग क्यादा तांग का तरीका सुक्ता सुकागिबा खोकिबा हाइबसिंदो माइ ट्रेड सिदा वांगनी वांखत पियावरी ट्रेड सिंजे सिदा लेरगा सिदा वांखत किबा नेम द गिबा सिदा वांखत पा ट्रेड सिंजे कंपनी ना वांखत ले मतमदा हाइबा ट्रेड सिंजे तवेबा अदुगा ट्रेड से तब मतमदा अखोइदा लैरिबा कंपनी दा करोड़ चाम लेरे करोड़ चनी लेरे ट्रेड मफम अमदा पुलप पुलप हप्सन यादे हाइबा सेक्टर मैम जिंदा आई करोड़ चाम लेदा दे सिदा करोड़ अमा सिदा करोड़ अमा सिदा करोड़ अमा सिदा करोड़ अमा गाइन चाइथोगा मथंग मथंग ट्रेड से लोइन तौने बाय चांस अमा सेक्शन अमदा सोयरगजु सेक्शन अमदा तोंगे सिदा तोंगिबा जिंजी येंबियो 100% प्रॉफिट 83% प्रॉफिट 82% प्रॉफिट खुद मक्से कई थोइनो है AI ना हायरगा कंपनी ने इन्वेस्ट तौरीने अदुना कंपनी सिदा पैसाजी याम चावना तोंगी अदुना अखोइदा नुंतीगी अखोइना विड्रॉल जे वर्ल्ड लेरिबा मी लाख अहुम मरीसिगी नुंतीगी विड्रॉल जे पीबदा करोड़ चाम ओरजु चनी ओरजु कंपनी ने याम लाइन पीबा ngame पिरेजे चाही अनि सुरबनी चाही अनि सिदा नोमता विड्रॉ पीगिद्रे हाइना कंप्लेन तो बमता लेते अदुना अखोइना कंपनी से यामना थाजबा जेन्युइन ओइबे याबा प्लेटफॉर्म नि अदुबो अखोइना मरु मपांग जिंदा अखोइ यामना थाजबदी यारे अखोइना चेक तौबु याबा चेक तौरे अखोइगी ओइनादी 100% थाजरे तबुतबु मसिदा पैसा यामनादी थादबिगनु कगिनो हाइदादी अदोमना पैसा यामना हापसु हापरसु पैसा मैम फंगनबगी मफम अमा ओइयेबा स्टेजदा अस्तेजदा अदोमना लुपा लिसिंग मरीगा चत्रुक खक्तंग हापगा फंगप पैसादुना नुंतीगी मिनिट अमममदंग सुम नंबीरगा सानबा मतमदा था मरी खक्तदा लुपा लाख निपान यवे अदोमना मरीगा चत्रुक खक्तंग थंबीरो वारजुवाना था मरी खक्तंग खांगबीरो अदोमगी अकाउंट दा लाख निपान जी यौरपदा लाख निपान सिना मागी इंटरेस्ट पिरकप लाख निपान से लौथोकदब नतेको लाख निपान से थमगा अदोमना इंटरेस्ट सानबा मतमदा था अमदा लुपा लाख अमम लौथोके लाख अनि नि लौथोके अदुम लौथोकपिए हजिकी मतमदा आइगी थागी इनकम लुपा लाख अमा फंगनबा अनि फंगनबा थबम तो मतमदा अदुकी मति वाई हैनिंगा लेतना केमु यामना वाबगे हाइबदुदी अदोम दुम खंगबीरमनी थागी लुपा लाख अमा अनि फंगनब होनबदा अखोइ लाख यांखै करोड़ चंगने दुकान तौबो ओइरो काबाम तौबो ओइरो अदुबु सिदा अखोइना लुपा लिसिंग मरीगा चत्रुक खक्तंग अदोमना थंबीबा मतमदा था अमदा लुपा लाख अमा निदी याम लाइना तालाने अदुना सिदी ऑनलाइन की ओइबा थबकनी ऑनलाइन की थबक से अदोमना लेबक फबा इशोना चांबीदना अदोम से यामना नुंगाय फबा मी मुयु हायरगदी ऑनलाइन की थबक अमा कंपनी में थेंगनबा मतमदा अदोम करोड़पति ओइबि याय अदोम से करोड़पति ओइरगा नुंगाय लेबि याय को अदो ऑनलाइन की थबक से अदोम लेबक थीगदी अदोम थंगियो पैसादो पुलप मांगमुसु यायबा अदुना सेक्शन थोरंग अखोइना लहुदबा यादे याम अपिक अमाउंट दा यावरगा अदोमगी कानबुदो लौबियो अदुना अखोइना मीदगी लेतन मीदगी पैसा पुरगा यावबसु यादे अइना लेजबा कनागुम्बा लिसिंग मरी लेजदे हारसु पिक अबदा मा लुपा लिसिंग अनि हेक्तंग पुथो अदुम यावरसु लिसिंग अनि पुथोगा मा था मंगा तरुक लेबा मतमदा लाख निपान यौने
ꯃꯥꯁꯨ ꯑꯗꯨꯝ ꯊꯥꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯏ ꯊꯥ ꯃꯁꯤꯡꯗ ꯈꯤꯇꯪ ꯆꯦꯟꯅꯕꯒꯤ ꯋꯥꯗꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯩꯁꯥ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯖꯅ ꯇꯥꯜꯂꯒ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯂꯧꯍꯧꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯩꯈꯣꯏ ꯄꯥꯛ ꯄꯥꯛ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯀꯩꯅꯣꯒꯤ ꯁꯥꯔ ꯁꯖꯤꯀꯥꯟꯇꯒꯤ ꯃꯤ ꯑꯃ ꯉꯁꯥꯏ ꯌꯥꯎꯈꯤꯕ ꯄ꯭ꯔꯦꯝꯖꯤꯠꯇꯨꯕꯨ ꯃꯤꯇꯤꯡꯗ ꯌꯥꯎꯕ ꯖꯥꯠꯂꯥ ꯑꯣꯖꯥ ꯌꯥꯎꯗꯕ ꯖꯥꯠꯂꯥ ꯑꯣꯖꯥ ꯁꯖꯤꯀꯥꯟꯇ ꯁꯥꯔ ꯇꯥꯕꯤꯔꯕ ꯁꯥꯔ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯣꯖꯥꯒꯤ ꯃꯤ ꯉꯁꯤꯗꯤ ꯃꯥ ꯉꯁꯤꯁꯦ ꯄꯨꯡ 8ꯀꯤꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣꯝꯈꯛ ꯂꯩꯕ ꯑꯗ ꯑꯣ ꯃꯥ ꯐꯅꯤ ꯐꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯇꯤꯝꯁꯦ ꯆꯥꯎꯔꯥꯛꯅ ꯗꯦꯠ 5 ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯃꯤ 20 ꯑꯗꯨꯝ ꯁꯨꯗꯧ ꯃꯥꯜꯂꯦ ꯐꯅꯤ ꯐꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ 10ꯃꯨꯛ ꯂꯣꯏꯅ ꯃꯤꯇꯤꯡ ꯌꯥꯎꯍꯟꯕꯤꯌꯨ ꯑꯣꯖꯥꯅ ꯂꯤꯗꯔꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯤ 10ꯗꯨꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯗꯅ ꯑꯣꯖꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯂꯩꯇꯥꯔꯒꯗꯤ ꯑꯣꯖꯥ ꯋꯥꯅꯦꯕ ꯃꯥꯅꯦ ꯀꯣꯐꯤ ꯇꯧꯗ ꯑꯣꯖꯥꯒꯤ ꯌꯥꯗꯕ ꯃꯣꯏꯗ ꯑꯣꯖꯥꯒꯤ ꯂꯤꯗꯔ ꯃꯤ 10ꯗꯣ ꯅꯣꯏ ꯊꯕꯛ ꯐꯅ ꯆꯤꯜꯂꯝꯕ ꯌꯥꯏ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8ꯇꯒꯤꯅ 8:30 ꯅꯠꯇ꯭ꯔꯒ 9 ꯐꯥꯎꯇꯪꯗꯤ ꯅꯣꯏ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯃꯈꯛꯇꯪ ꯀꯥꯏꯊꯣꯛꯎ ꯃꯁꯤꯅ ꯅꯈꯣꯏ ꯊꯥꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯅꯤꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯤꯌꯨ ꯇꯥꯟꯕꯗꯤ ꯌꯥꯝ ꯂꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯑꯣꯞꯁꯟ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯣ ꯑꯩꯅ ꯑꯥ ꯇꯧꯖꯔꯤꯁꯤꯅ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯇꯕ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕ ꯃꯁꯦꯟꯁꯤ ꯈꯤꯇꯪ ꯗꯤꯕꯂꯞ ꯇꯧꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯅꯦꯕ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇꯦꯗꯅ ꯃꯅꯤꯄꯨꯔꯁꯦ ꯄꯩꯁꯥ ꯊꯣꯛꯐꯝꯁꯨ ꯂꯩꯇꯦ ꯆꯨꯝꯃꯦ ꯀꯔꯕꯥꯔ ꯆꯨꯝꯃꯦ ꯑꯃ ꯇꯧꯔꯦ ꯂꯨꯄꯥ 1,000 ꯄꯨꯟꯅ ꯀꯔꯕꯥꯔ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯃꯥꯅꯤ ꯑꯗꯣ ꯃꯥꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯤꯛꯄ ꯑꯦꯃꯥꯎꯟꯇ ꯁꯥꯟꯅꯕꯗꯤ ꯍꯣꯏ 1,000 2,000ꯅꯕꯨꯗꯤ ꯍꯥꯏꯗꯅ ꯑꯗꯣ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ 4,600 ꯐꯛꯇꯤ ꯑꯗꯨꯝ ꯁꯨꯍꯟꯕꯅꯦꯕꯀꯣ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯌꯥꯝ ꯐꯩ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗꯤ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯍꯨꯠꯇꯗꯤ ꯍꯣꯏ ꯑꯅꯤꯗ ꯑꯣꯏꯔꯁꯨ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯍꯣꯏ ꯑꯗꯒꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯄꯩꯁꯥ ꯁꯨꯡꯂꯩ ꯂꯩꯖꯗꯦ ꯍꯥꯏꯕꯗꯤ ꯌꯥꯎꯔꯒꯁꯨ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯃꯥ ꯃꯤ ꯈꯣꯝꯕ ꯍꯧꯕ ꯌꯥꯏ ꯃꯥꯅ ꯃꯤ ꯑꯃ ꯈꯣꯝꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯈꯣꯝꯃꯤꯕ ꯃꯤꯗꯨꯗ 4,000 ꯄꯨꯊꯣꯛꯑꯒ ꯊꯥ 4 ꯂꯩꯔꯒ ꯊꯥꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯃꯝ ꯑꯅꯤ ꯐꯪꯉꯗꯤ ꯌꯥꯔꯦ ꯑꯩ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ $10 ꯐꯪꯒꯅꯦꯕ 1,000 ꯃꯌꯥꯅꯤꯀꯣ ꯏꯟꯗꯤꯌꯥ ꯍꯣꯏ ꯔꯨꯄꯤꯁꯇ ꯃꯥꯅ ꯃꯤ 5ꯈꯛ ꯅꯠꯇ꯭ꯔꯒ 10ꯈꯛ ꯈꯣꯝꯕ ꯃꯇꯝꯗ ꯑꯗꯨꯗꯩ ꯐꯪꯉꯛꯄ ꯄꯩꯁꯥꯗꯣ ꯃꯥꯅ ꯁꯤꯗ ꯏꯟꯚꯦꯁ ꯇꯧꯖꯒꯦ ꯑꯗꯨꯝ ꯌꯥꯔꯦꯕ ꯐ꯭ꯔꯤꯗ ꯃꯥ ꯄꯩꯁꯥ ꯁꯨꯡꯇꯤꯡ ꯇꯤꯡꯗꯕꯤꯗ ꯃꯤ 5 ꯈꯛꯇꯪ ꯈꯣꯝꯅꯕ ꯍꯣꯠꯅꯔꯒ ꯃꯗꯨꯅ ꯃꯥ ꯊꯥ 4ꯗ ꯉꯥꯏꯕ ꯃꯇꯝꯗ ꯃꯥ ꯊꯥꯒꯤ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯐꯪꯒꯗꯣꯏꯅꯦꯕ ꯌꯥꯝ ꯂꯥꯏꯅ ꯍꯣꯏ ꯑꯗꯨꯅ ꯁꯥꯔ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯥꯔ ꯌꯥꯝ ꯑꯊꯨꯕꯗꯅꯦ ꯑꯩ ꯑꯥ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨ ꯑꯣꯏꯅ ꯑꯥ ꯃꯅꯤꯄꯨꯔ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯁꯦꯕꯥꯅꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯕ ꯃꯥꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯌꯥꯝꯁꯦ ꯚꯥꯞ ꯇꯥꯟꯒꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯁꯤꯡꯁꯤ ꯈꯪꯗꯗꯅ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯋꯥꯔꯦ ꯄꯩꯁꯥ ꯇꯥꯟꯐꯝ ꯂꯩꯇꯦꯅ ꯃꯈꯜ ꯑꯃꯗ ꯃꯤ ꯁꯨꯁꯥꯏꯠ ꯇꯧꯔꯒ ꯁꯤꯅꯕꯕꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯄꯩꯁꯥ ꯇꯥꯟꯐꯝ ꯂꯩꯇ꯭ꯔꯦꯅ ꯑꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯈꯪꯗ꯭ꯔꯤꯅꯦꯕ ꯃꯣꯏꯅ ꯃꯥꯅꯤ ꯄꯩꯁꯥ ꯁꯨꯡꯄꯨ ꯑꯗꯨꯅꯤ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯇꯥꯟꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯝ ꯂꯩ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯍꯟꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯃꯊꯪꯗ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯀꯩ ꯍꯪꯕꯤꯅꯤꯡꯕ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯄꯨꯡ 8ꯇ ꯇꯧꯖꯒꯅꯤ ꯑꯁꯤꯗꯩꯁꯤꯗ ꯑꯗꯣꯝꯅ ꯇꯥꯅꯤꯡꯕ ꯄꯩꯁꯥ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯅꯦꯕ ꯑꯗꯣꯝꯅ ꯑꯩ ꯍꯟꯗꯛ ꯆꯍꯤꯁꯤ ꯃꯅꯨꯡꯗ ꯑꯩ ꯌꯨꯝ ꯑꯃ ꯂꯩꯗꯕ ꯌꯥꯗꯦ ꯌꯨꯝ ꯂꯩꯕ ꯌꯥꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯋꯥꯛ ꯇꯧꯕ ꯌꯥꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯩ ꯂꯥꯈ 10 ꯄꯤꯕ ꯀꯥꯔ ꯑꯝꯇꯪꯗꯤ ꯂꯩꯒꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯍꯣꯠꯅꯕꯤꯌꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯄꯨꯡ 1ꯈꯛ 2ꯈꯛ ꯃꯇꯝ ꯑꯍꯥꯡꯕꯗ ꯀꯥꯏꯕꯤꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯣꯝꯅ ꯗꯔꯀꯥꯔ ꯇꯥꯕꯗꯣ ꯑꯁꯤꯗꯒꯤ ꯂꯧꯅ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯦꯕ ꯑꯗꯣ ꯑꯣꯖꯥꯁꯤꯡ ꯁꯤꯗꯩꯁꯤꯗ ꯑꯩ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯍꯟꯗꯛ ꯊꯥ 5 6ꯁꯤꯗ
ꯂꯥꯛ 10 ꯇꯥꯕ ꯀꯥꯔ ꯑꯝꯇꯗꯤ ꯂꯧꯅꯤꯡꯉꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯂꯥꯛ 10 ꯇꯥꯕ ꯀꯥꯔ ꯑꯝꯇꯪ ꯇꯣꯡꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯛ 10ꯁꯤ ꯑꯗꯣꯝꯅ ꯂꯨꯄꯥ ꯂꯤꯁꯤꯡ 10ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯂꯧꯔꯁꯤ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯑꯁꯤ ꯀꯝꯄꯅꯤꯁꯤꯗ ꯔꯤꯏꯟꯚꯦꯁ ꯇꯧꯕ ꯅꯨꯡꯇꯤꯒꯤ ꯃꯤꯅꯤꯠ ꯑꯃꯃꯝꯗꯪ ꯅꯝꯃꯒ ꯁꯥꯟꯅꯕꯤꯕ ꯃꯇꯝꯗ ꯑꯗꯣꯝ ꯊꯥ 9ꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯥꯛ ꯑꯗꯣꯝꯒꯤ ꯋꯥꯂꯦꯠꯇ ꯄꯨꯂꯞꯅ ꯂꯥꯛ 10ꯒꯤ ꯃꯌꯥꯗ ꯑꯣꯏꯔꯛꯀꯅꯦꯕ ꯆꯍꯤ ꯐꯥꯔꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛꯇꯪ ꯄꯨꯊꯣꯛꯑꯒ ꯑꯗꯣꯝꯅ ꯑꯁꯤꯁꯤꯗ ꯅꯨꯡꯇꯤꯒꯤ ꯃꯤꯅꯤꯠ ꯑꯃꯃꯝ ꯑꯅꯤ ꯅꯝꯕꯤꯕ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯃꯤꯇꯤꯡ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯆꯍꯤ ꯐꯥꯗꯕꯤꯗ ꯑꯗꯨꯝ ꯂꯥꯛ 10ꯗꯤ ꯇꯥꯟꯕ ꯌꯥꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯣꯖꯥꯁꯤꯡꯅ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯣ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯃꯥꯡꯉꯩ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯣ ꯍꯩ ꯍꯦꯛꯄꯗꯤ ꯂꯥꯏ ꯍꯩ ꯈꯨꯟꯕ ꯂꯨꯏ ꯍꯥꯏꯁꯦ ꯑꯩꯈꯣই ꯄꯩꯁꯥꯗꯤ ꯄꯪꯇꯥꯟꯗ ꯇꯥꯜꯂꯦꯕ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯜꯂꯦ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏ ꯂꯣꯏꯊꯣꯛꯈꯤꯑꯕ ꯑꯗꯨꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯇꯥꯟꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯁꯤꯗꯩꯁꯤꯗ ꯂꯨꯄꯥ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯇꯥꯜꯂꯦ ꯂꯧꯔꯁꯤ ꯂꯥꯛ ꯑꯃꯁꯦ ꯃꯥꯒꯤ ꯏꯟꯚꯦꯁꯃꯦꯟ ꯂꯥꯛ ꯑꯃꯁꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯣꯔꯁꯥ ꯄꯨꯁꯥ ꯂꯣꯏ ꯂꯣꯏꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯃꯥ ꯂꯥꯛ ꯑꯃꯁꯦ ꯃꯥꯒꯤ ꯀꯩꯝ ꯀꯥꯟꯅꯍꯧꯗ꯭ꯔꯦꯕ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯈꯛ ꯊꯥꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛꯇꯪ ꯐꯪꯉꯦꯕ ꯊꯥꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯈꯛꯇꯪ ꯐꯪꯉꯦꯕ 20,000 ꯈꯛꯇꯪ ꯐꯪꯉꯦꯕ ꯃꯥꯏ ꯈꯣꯔꯁꯥ ꯄꯨꯁꯥ ꯂꯣꯏ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯈꯛꯇꯪꯗꯤ ꯃꯥꯅ ꯁꯦꯚꯤꯡ ꯇꯧꯕ ꯉꯝꯃꯦꯕ ꯇꯨꯡꯁꯤꯜꯂꯒ ꯍꯌꯦꯡ ꯇꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯊꯝꯕ ꯉꯝꯍꯧꯋꯦꯕ ꯑꯗꯨꯗꯗꯤ ꯉꯁꯥꯏ ꯂꯥꯛ ꯑꯃ ꯄꯨꯊꯣꯛꯏꯕ ꯐꯪꯉꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯒꯤ ꯂꯤꯁꯤꯡ 10 ꯐꯪꯉꯤꯕ ꯅꯨꯄꯥꯁꯦ ꯁꯤꯅ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯔꯛꯀꯅꯤ ꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯔꯛꯀꯅꯦꯕ ꯃꯥꯅ ꯂꯨꯄꯥ 10 ꯐꯪꯕꯗꯤ ꯂꯤꯁꯤꯡ 5ꯁꯤ ꯈꯥꯏꯗꯣꯛꯑ ꯃꯥ ꯇꯨꯡꯁꯤꯟꯕ ꯉꯝꯍꯧꯔꯦ ꯑꯗꯨꯒ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯁꯤꯅ ꯑꯃꯨꯛ ꯍꯌꯦꯡ ꯇꯨꯡꯗ ꯀꯔꯤ ꯀꯥꯟꯅꯒꯗꯕ ꯀꯥꯏꯗ ꯏꯟꯚꯦꯁꯃꯦꯟ ꯇꯧꯕ ꯌꯥꯕ ꯂꯩꯒꯦ ꯍꯌꯦꯡ ꯄꯩꯁꯥꯁꯦ ꯃꯊꯪ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯅ ꯃꯥꯅ ꯊꯤꯅꯦꯕ AI ꯑꯥꯔꯟꯁꯤꯗ ꯃꯥꯅ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯁꯦ ꯃꯥꯅ 5ꯁꯦ ꯂꯥꯏꯕꯛ ꯌꯦꯡꯉꯒ ꯃꯥꯅ ꯇꯨꯡꯁꯤꯟꯈ꯭ꯔꯦ ꯂꯧꯔꯁꯦ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯁꯤꯗꯩꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 5ꯁꯤꯅ ꯃꯉꯣꯟꯗ ꯂꯥꯛ 10 ꯄꯤꯔꯛꯑꯦ ꯂꯧꯔꯁꯦ ꯂꯥꯛ 10 ꯄꯤꯔꯦ ꯊꯥꯒꯤ ꯂꯨꯄꯥ ꯂꯥꯛ 2 ꯐꯪꯕ ꯌꯥꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯂꯥꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒ ꯆꯥꯕꯒ ꯊꯛꯄꯒ ꯑꯗꯩ ꯐꯤꯔꯣꯟ ꯂꯩꯕ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕ ꯑꯁꯤ ꯄꯨꯂꯞ ꯄꯩꯁꯥꯁꯤ ꯐꯪꯉꯦ ꯄꯨꯂꯞ ꯂꯣꯏꯊꯣꯛꯈꯤꯕ ꯄꯨꯂꯞ ꯄ꯭ꯂꯥꯅꯤꯡ ꯑꯝꯇ ꯇꯧꯍꯧꯗꯕ ꯑꯩꯈꯣꯏꯅ ꯇꯂꯞ ꯆꯥꯕꯒꯤ ꯌꯨ ꯊꯛꯄꯒꯤ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯂꯨꯄꯥ 50 ꯆꯥꯝꯃ ꯂꯣꯏꯊꯣꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯜꯂꯒ ꯐꯖꯅ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯥꯖꯕ ꯌꯥꯕ ꯀꯝꯄꯅꯤ ꯑꯃꯗ ꯏꯟꯚꯦꯁ ꯇꯧꯔꯒ ꯊꯝꯈꯤꯕ ꯃꯇꯝꯗ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯁꯨꯗꯁꯨ ꯌꯥꯏꯑꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯁꯥꯏꯟꯁꯀꯤ ꯑꯦꯖꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯖꯅꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯁꯦ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯟꯋꯥꯏꯗꯤ ꯆꯍꯤ 65 ꯅꯠꯇ꯭ꯔꯒ ꯆꯍꯤ 60 ꯁꯨꯗ꯭ꯔꯒꯗꯤ ꯔꯤꯇꯥꯌꯔ ꯇꯧꯕ ꯌꯥꯔꯝꯗꯦ ꯔꯤꯇꯥꯌꯔ ꯊꯕꯛ ꯁꯨꯗꯕꯤ ꯑꯗꯨꯝ ꯄꯣꯊꯥꯔ ꯂꯩꯕ ꯄꯩꯁꯥ ꯐꯪꯕ ꯔꯤꯇꯥꯌꯔꯁꯦ ꯍꯧꯖꯤꯛꯇꯤ AIꯒꯤ ꯑꯦꯖ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯖꯅꯤ ꯆꯍꯤ 15 ꯆꯍꯤ 30 ꯁꯨꯕ ꯃꯤ ꯔꯤꯇꯥꯌꯔ ꯇꯧꯔ ꯂꯩꯕ ꯌꯥꯎꯔꯦꯕ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯐꯨꯗ ꯗꯦꯂꯤꯚꯔꯤꯒꯤ ꯖꯣꯃꯦꯇꯣ ꯑꯗꯨꯗ ꯃꯌꯥꯝ ꯇꯧꯔꯤꯀꯣ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯆꯠꯂꯝꯕ ꯑꯉꯥꯡ ꯑꯃ ꯃꯥꯅ ꯀ꯭ꯔꯤꯞꯇꯣꯒꯤ ꯅꯣꯂꯦꯖꯁꯦ ꯐꯖꯅ ꯃꯥꯅ ꯊꯤꯖꯤꯜꯂ ꯃꯇꯨꯡꯗ ꯃꯥ ꯐꯨꯗ ꯗꯦꯂꯤꯚꯔꯤꯒꯤ ꯊꯕꯛꯇ ꯇꯣꯛꯑꯒ ꯐꯨꯗ ꯗꯦꯂꯤꯚꯔꯤ ꯊꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15 10 ꯆꯥꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯉꯥꯡꯁꯦ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯔꯝꯗ ꯐꯖꯅ ꯔꯤꯁꯥꯔꯆ ꯇꯧꯔꯒ ꯀ꯭ꯔꯤꯞꯇꯣꯗ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯆꯍꯤ 3ꯒꯤ ꯃꯅꯨꯡꯗ ꯃꯥ ꯀꯔꯣꯔ 10 ꯇꯥꯟꯒꯤꯌꯦꯕ 10 ꯀꯔꯣꯔ ꯃꯤꯑꯣꯏꯕꯁꯦ ꯄꯩꯁꯥꯁꯤ ꯇꯥꯟꯒꯦ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯇꯥꯜꯂꯦ ꯇꯥꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯁꯨꯡꯇꯥꯟ ꯇꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯏꯅꯥꯎꯗꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯏꯆꯦꯅꯤ ꯈꯪꯗꯦ ꯏꯕꯥꯏꯅꯤ ꯈꯪꯗꯦ ꯑꯩꯅ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤ ꯌꯥꯎꯁꯤ ꯄꯩꯁꯥ ꯇꯥꯟꯁꯤ ꯈꯣꯠꯁꯤ ꯍꯥꯏꯕ ꯃꯣꯏ ꯁꯨꯡꯊꯥ ꯊꯥꯖꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ
ꯀꯥꯟꯅꯗꯕꯅꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂ ꯂꯩꯒꯦ ꯃꯈꯣꯏꯗ ꯑꯅꯧꯕ ꯅꯣꯂꯦꯖ ꯇꯥꯟꯁꯤꯟꯕ ꯑꯅꯧꯕ ꯔꯤꯁꯥꯔꯁ ꯇꯧꯁꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇ ꯌꯥꯎꯗꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯋꯥꯔꯜꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯝ ꯑꯑꯣꯟꯕ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯔꯕ꯭ꯔꯥ ꯍꯥꯏꯁꯨ ꯂꯩꯔꯤ ꯁꯤ ꯃꯤꯇꯤꯡꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯆꯨꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯑꯣꯟꯕ ꯌꯥꯝ ꯂꯥꯛꯏ ꯍꯥꯏꯅ ꯊꯥꯖꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯄꯨꯡ 7ꯗꯒꯤꯅ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 5ꯐꯥꯎ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯊꯕꯛ ꯇꯧꯕ ꯐꯥꯔꯝꯗ ꯆꯠꯂꯒ ꯊꯕꯛ ꯇꯧꯕ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯥ ꯑꯃꯗ ꯂꯨꯄꯥ 5,00,000 ꯐꯪꯉꯕ꯭ꯔꯥ 10 ꯐꯪꯉꯕ꯭ꯔꯥ ꯀꯔꯣꯔ ꯇꯥꯟꯕꯒꯤ ꯑꯁꯥ ꯂꯩꯔꯕ꯭ꯔꯥ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯍꯩꯕ ꯑꯗꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯁꯤꯡꯗꯤ ꯊꯕꯛ ꯁꯨꯡꯁꯨ ꯁꯨꯗ ꯃꯁꯥꯗꯒꯤ ꯍꯨꯃꯥꯡ ꯃꯅꯥ ꯑꯃꯐꯥꯎ ꯇꯥꯗꯕꯤꯗ ꯀꯔꯣꯔꯁꯦ ꯂꯥꯛꯇ ꯇꯥꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯕꯛ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯕꯅ ꯐꯩꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯑꯅꯧꯕ ꯅꯣꯂꯦꯖ ꯀꯩ ꯂꯩꯒꯦꯅ ꯊꯤꯖꯤꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕꯅ ꯐꯔꯤꯕ꯭ꯔꯥ ꯃꯃꯥꯡꯉꯩ ꯑꯍꯟꯁꯤꯡꯅꯁꯨ ꯍꯥꯏꯔꯝꯃꯕ ꯄꯣꯠꯅꯦꯕ ꯂꯧꯁꯤꯡꯅ ꯁꯃꯨ ꯐꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯅꯣꯂꯦꯖꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯗꯣꯝꯅ ꯅꯣꯂꯦꯖꯁꯤ ꯇꯝꯗꯕ ꯌꯥꯗꯦ ꯅꯣꯂꯦꯖꯅ ꯕꯦꯁꯅꯤ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯅꯣꯂꯦꯖꯁꯤꯕꯨ ꯅꯨꯡꯇꯤꯒꯤ ꯄꯨꯡ 8ꯗ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯑꯗꯣꯝꯅ ꯑꯈꯪꯕꯁꯨ ꯁꯤꯌꯔ ꯇꯧꯕ ꯑꯇꯣꯞꯄꯁꯤꯡꯅ ꯈꯪꯕꯁꯨ ꯑꯗꯣꯝꯗ ꯁꯤꯌꯔ ꯇꯧꯔꯛꯄ ꯅꯣꯂꯦꯖ ꯁꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯒ ꯑꯗꯣꯝ ꯊꯥ ꯑꯃꯗ ꯑꯗꯣꯝꯅ ꯇꯥꯅꯤꯡꯕ ꯄꯩꯁꯥ 1,00,000 ꯈꯪꯗꯦ 2 ꯈꯪꯗꯦ 5 ꯈꯪꯗꯦ 10 ꯈꯪꯗꯦ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯗꯣꯝ ꯌꯥꯎꯕꯤꯔꯒꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯣꯝ ꯅꯨꯡꯉꯥꯏꯅꯦꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯦ ꯃꯤ ꯃꯈꯜ 2 ꯁꯨꯏ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯔꯤꯗꯨꯅꯤ ꯃꯤ ꯃꯈꯜ 2 ꯁꯨꯏ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯁꯨꯡꯇꯧ ꯇꯧꯗꯕ ꯃꯤ ꯃꯈꯜ ꯑꯃ ꯈꯔ ꯆꯥꯔꯦ ꯈꯔ ꯊꯛꯑꯦ ꯌꯥꯅ ꯄꯪꯍꯤꯡ ꯍꯤꯡꯈꯤꯕ ꯃꯤ ꯀꯥꯡꯕꯨ ꯑꯃ ꯑꯅꯤꯁꯨꯕꯁꯤꯅ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯪꯅ ꯇꯨꯡꯗ ꯋꯥꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯅ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯇꯨꯡꯒꯤ ꯄ꯭ꯂꯥꯟ ꯁꯨꯡꯇꯧ ꯇꯧꯗꯕ ꯀꯥꯡꯕꯨꯁꯤꯅꯤ ꯍꯌꯦꯡ ꯃꯆꯥ ꯃꯁꯨꯅ ꯐꯨꯕꯤꯔꯦ ꯆꯩꯕꯤꯔꯦ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯦ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯍꯤꯡꯉꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯍꯧꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯐꯅ ꯑꯍꯜ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯩꯖ ꯁꯤꯡꯖꯔꯒ ꯊꯥꯒꯤ ꯂꯨꯄꯥ 1,00,000 ꯑꯗꯨꯝ ꯂꯥꯛꯑ ꯂꯩꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯆꯥꯅꯣ ꯀꯔꯝꯕ ꯃꯃꯧꯅꯣ ꯃꯀꯨꯕꯣꯛꯇꯨ ꯁꯦꯕꯥ ꯇꯧꯔꯣꯏꯗꯣꯏꯕ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯊꯥꯒꯤ ꯂꯨꯄꯥ 1,00,000 ꯂꯥꯛꯑ ꯂꯩꯔꯦ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗꯦ ꯃꯆꯥꯁꯤꯡꯗ ꯄꯤꯁꯜꯂꯦ ꯃꯃꯧꯗ ꯄꯤꯁꯜꯂꯦ ꯃꯥ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡꯗꯨꯅ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯦꯕ ꯕꯕꯥꯅ ꯑꯩꯈꯣꯏꯗ 10,000 ꯄꯤꯁꯤꯜꯂꯛꯏ 30 ꯄꯤꯁꯤꯜꯂꯛꯏ ꯕꯕꯥꯒꯤ ꯇꯥꯟꯕ ꯄꯩꯁꯥꯁꯦ ꯕꯕꯥꯒꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯁꯅꯨ ꯕꯕꯥꯗ ꯀꯠꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯡꯇꯤꯒꯤ 50,000 ꯂꯥꯛ ꯊꯤꯔꯒꯁꯨ ꯃꯄꯥꯒꯤꯅꯦꯅ ꯊꯝꯕꯤꯅꯦꯕ ꯃꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯃꯆꯥ ꯃꯁꯨ ꯐꯅꯅꯕ ꯑꯃꯗꯤ ꯍꯌꯦꯡ ꯃꯥꯅ ꯁꯣꯜꯂꯛꯑꯁꯨ ꯃꯥꯒꯤ ꯄꯩꯁꯥ ꯂꯥꯛꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯝꯒꯦ ꯍꯥꯏꯅ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯇꯨꯡꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯒ ꯂꯩꯍꯧꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯃꯤ ꯑꯃ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯊꯥ ꯑꯃꯗ 2ꯗ ꯉꯁꯤꯈꯛ ꯄ꯭ꯂꯥꯟ ꯇꯧꯔ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯆꯍꯤ ꯑꯩꯅ ꯍꯌꯦꯡ ꯆꯍꯤ 10-30 ꯊꯣꯛꯀꯗꯧ ꯍꯧꯖꯤꯛꯇ ꯍꯧꯅ ꯄ꯭ꯂꯥꯟ ꯇꯧꯍꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯔꯣꯝ ꯋꯥꯖ ꯅꯣꯠ ꯃꯦꯠ ꯏꯟ ꯑꯦ ꯗꯦ ꯍꯥꯏꯕꯁꯦ ꯔꯣꯝꯒꯨꯝꯕ ꯆꯥꯎꯔꯕ ꯁꯤꯇꯤꯁꯦ ꯅꯣꯡꯃꯗ ꯁꯥꯕ ꯅꯠꯇꯦ ꯃꯇꯝ ꯆꯪꯅ ꯁꯥꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯒꯤ ꯄꯨꯟꯁꯤꯗꯣ ꯉꯁꯤꯈꯛ ꯍꯌꯦꯡꯈꯛ ꯑꯩꯈꯣꯏ ꯋꯥꯛ ꯇꯧꯔꯒ ꯌꯥꯕ ꯅꯠꯇꯦ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯁꯥꯒꯠꯆꯔꯛꯀꯅꯦꯕ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯐꯪꯖꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯂꯦꯖꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯑꯑꯣꯟꯕꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯂꯣꯏ ꯂꯥꯛꯏ ꯍꯧꯖꯤꯛ ꯀꯅꯥꯅꯕꯨ ꯊꯥꯖꯅꯔꯝꯒꯦ ꯍꯧꯖꯤꯛ ꯔꯣꯕꯣꯠꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯔ ꯂꯩꯔꯗꯤ ꯑꯅꯥꯕꯒꯤ ꯗꯥꯛꯇꯔꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯗꯥꯛꯇꯔꯁꯦ ꯔꯣꯕꯣꯠꯅ ꯃꯍꯨꯠ ꯁꯤꯜꯂꯅꯤ ꯍꯥꯏꯅꯔꯦ ꯔꯣꯕꯣꯠꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯔꯣꯕꯣꯠꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯑꯅꯤ ꯋꯥꯔꯜꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯦꯟꯖꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯔꯣꯕꯣꯠ ꯁꯥꯔꯨꯕꯒꯤ ꯔꯣꯕꯣꯠꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯔꯝꯗ ꯔꯤꯁꯥꯔꯁ ꯇꯧꯔꯨꯕ ꯅꯠꯇꯦ
only robot to do gotang sizinabagi hainanabni akoin tamise sibakta tamdana akoina mahusagi thabak tawnanaba isagi isugi MLA da mantri mandanda lupa lakh manga pire tara pire haidorakpada yaurega yaudigi matha sa lega sagargi thabak tawru matamda mana target alaba thagi lising yankai mangai lakh mangai ado sumba anoba technology information je koina lobu matamda paisa su sungting ting debida ado ma tha amada lupa lakh manga tange tara tange lakh yankai tange yam line tan be ai sa hijarudo sahi kun manga suba food delivery chalam bangang do crypto gi sigi knowledge lawro matungda mai marai ba phaba haidare crore tara hena tan gre India government amazi prize pay crore tara hena tali plus mana mi lakh ahum mari magi community semaga lakh ahum ri je mana mateng pangbiye mi mayam je dubaina khoisu akhoi gak paisa phangbagi kaino sin natabida ai oja sajikanda so oja sajikanda gi team semaga ai gi team da mi lising yang khai ma la ma ai mateng pangge mi lising yang khai ma la mateng pang matamda moina ojabu hainga leitana mapunsi moi mapunsi do kanbir ai haibagi ado mapunsi ni kawbanga moidaba adu mum leine paisa ai du arai bani mi mo phable lambida guide to bibus ne khai marudi aduna oja mayam akhoi sisida yawbiriba koigi oja jing je naw mayam adomna ngasi prithvi sida smain awon ma lai awon basida akhoi yawdaba yade tamdaba yade na adongi matam kaitho yawbiri se ai haininga litana thagachari adomsu koigi manipurda adomgi laikai da manipur samajida awon ma program honabada adomsu sobo thaudang yabiu akhoi khangna chana basing mrom pangjing tam tam na meeting de yahollaga makoi wakhalu change tawna honna jeba manipurda hoji khwai degi soi je kaino hara kanda pung taruk taina pung nipan bauji akhoi nupa aiba jase mayum dam ta leite benda da loi lei amundam aha jing kaigumba thaba ma tawraga ai simat kaigumba thaba amtang to hoge ngasidi ai kaigumba leri amtang pa hoge tv da discussion ni ora maru knowledge amta lahoge habam tal yawde pung taruk ta nipan mapan tara bauji nti gi thaktarti yadaba mi mayam yawri aduna moi sing duna aduna di akhoi gi lebak si pra mang mi phim da laktam anob knowledge am suksang sang re moida aduna moi sing do akhoi thaknu khoknu haibadi yaroi adubu tapna tapna akhoi gi chingselakpa akhoi tam tam afaba thabak tawra chingsin mama changi akhoi na tha amada lupa la ama ani phangaga kar ahanba andi phuri phiron atang atang ba sel chalpa matamda moi hangakani akhoi da nang kamai doino kai tawge gain thabak na moi da utkadawni unna akhoi na hojik haibada thajari ba si naw sing khara siga loinaraga akhoi tam 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 na mai pa na ba honaraga akhoi gi laikai da leiri ba akhoi na haibada sangdaba akhoi na haibada thajadaba kangbu do moi dum soida thajarakani akhoi punna dubaina mai pa na hona minasi mathangda akhoi gi mayam gi question answer mu kitang lojage mayam karigumba any question hang biningba khangdaba singnaba leiragadi akhoi gi adomgi mobile gi hek nakanda akhoi khut thagalaga nupa am lepamgani khut thangap nupa am lepang aduda lepi aduda nambio adu kanda aina wa ngang na microphone do hangjarake adugi matungda adongi mangda le microphone do adomna amuktang namba matamda green machugi asangma machugi microphone on gini aduda adom wa ngang matamda mi loi tarani oja nobigi microphone do aina hangjarhamni amtok nambio ojagi question lerga hangbiyo yani yam thagachari oja good evening khwai tarabu amuka hana khurumjari yamna khoi sarge maman yamlaba wafam sing tabada ai ngarangdagi yawjarapani adu aigi singnaba khara haiba tare aina sumathakse yangjabada 340 members aduga 25 online masi akhoi hoji 340 mamla khoi mi kun mangasina yawbagi phibam la si oiba taragadi sargi wahainati paisa yamna phangbagi wafamsu adum taba phangjai sigi platform sida
ꯑꯗꯣ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯃꯁꯤꯒꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄꯁꯦ ꯀꯗꯥꯏꯗꯅꯣ ꯃꯁꯤꯃ ꯈꯪꯖꯅꯤꯡꯉꯦ ꯁꯥꯔ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯩ ꯀꯣꯏꯁꯟ ꯈꯤꯇꯪ ꯇꯧꯖꯔꯛꯀꯦ ꯁꯤ ꯍꯥꯟꯅ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯌꯥꯏ ꯌꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯆꯦꯅꯦꯜꯁꯤꯗ 300 ꯁꯨꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯁꯤꯗ ꯌꯥꯎꯗꯕ ꯃꯤ ꯃꯌꯥꯝ ꯄꯪꯌꯥꯎꯗ ꯌꯥꯎꯖꯔꯦ ꯃꯊꯟꯇꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯌꯥꯎꯔꯣ ꯈꯣꯠꯂꯣ ꯍꯥꯏꯗꯕꯤꯗ ꯒ꯭ꯔꯨꯞꯅꯤꯅꯦ ꯀꯥꯏꯅ ꯐꯦꯁꯕꯨꯛꯇꯒꯤ ꯊꯦꯡꯅꯔꯒ ꯋꯥꯆꯞꯇ ꯊꯦꯡꯅꯔ ꯌꯥꯎꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯄ ꯊꯥ 2 ꯁꯨꯔꯦ ꯊꯥ 2ꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯛ ꯇꯧꯕꯗ ꯃꯤ 50 ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯎꯔꯦ ꯃꯤ 50ꯁꯤꯗ ꯉꯁꯤꯃꯛꯇꯁꯨ ꯂꯨꯍꯣꯡꯕ ꯆꯠꯂꯦ ꯑꯗꯨ ꯇꯧꯔꯦꯅ ꯃꯤꯇꯤꯡ ꯌꯥꯎꯕ ꯅꯪꯗ꯭ꯔꯦꯅ ꯃꯤ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯤ 50ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ 18 19 ꯃꯨꯛꯇꯤ ꯂꯩꯔꯦ ꯃꯤ 10 ꯃꯨꯛꯇꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯀꯝꯄꯅꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯟꯚꯦꯁ ꯇꯧꯔꯤꯁꯦ ꯂꯨꯄꯥ ꯂꯥꯛ 10 ꯃꯨꯛꯇꯤ ꯁꯨꯔꯦ ꯑꯩꯈꯣꯏ ꯇꯤꯝꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ 1,000 ꯊꯝꯕ 5,000 ꯊꯝꯕ 10 ꯊꯝꯕ ꯂꯥꯛ ꯊꯝꯕ ꯌꯥꯎꯅ ꯂꯥꯛ 10 ꯃꯨꯛꯇꯤ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤ ꯑꯄꯨꯟꯕ ꯄꯩꯁꯥꯁꯦ ꯂꯥꯛ 10 ꯃꯨꯛꯇꯤ ꯂꯩꯌꯦ ꯑꯗꯨꯒ ꯇꯤꯝ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯗ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯏꯟꯗꯤꯌꯥꯗꯗꯤ ꯑꯗꯨꯝ 2023ꯗ ꯑꯗꯨꯝ ꯆꯪꯉꯛꯈ꯭ꯔꯦ ꯎꯝ ꯑꯗꯨꯒ ꯀꯝꯄꯅꯤꯅ ꯍꯧꯕꯁꯨ 2023ꯗꯅꯤ ꯍꯦꯛ ꯍꯧꯕꯒ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯃꯤ ꯂꯥꯛ 1.5 ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯏꯟꯗꯤꯌꯥꯗ ꯁꯤꯁꯤ ꯌꯥꯎꯕ ꯑꯗꯨꯒ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯃꯤ ꯂꯥꯛ 3 ꯃꯨꯛ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤ ꯁꯤꯗꯩꯗ ꯏꯟꯗꯤꯌꯥꯅ ꯇꯪꯈꯥꯏꯃꯨꯛ ꯌꯥꯎꯔꯤꯀꯣ ꯏꯟꯗꯤꯌꯥꯅ ꯏꯟꯗꯤꯌꯥꯗꯗꯤ ꯁꯨꯝꯕꯩ ꯊꯕꯛꯇꯗꯤ ꯏꯟꯚꯦꯁꯃꯦꯟꯗꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯎꯝ ꯏꯟꯚꯦꯁ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯊꯕꯛꯁꯤ ꯃꯤ ꯃꯌꯥꯝ ꯌꯥꯎꯋꯦ ꯏꯟꯗꯤꯌꯥꯗꯗꯤ ꯑꯣꯖꯥꯒꯤ ꯎꯝ ꯀꯣꯏꯁꯟ ꯍꯪꯕꯤꯒꯗꯕ ꯂꯩꯕ꯭ꯔꯥ ꯍꯪꯕꯤꯔꯛꯑꯣ ꯑꯣꯖꯥ ꯁꯥꯔ ꯁꯦꯝꯁꯟꯒꯤꯁꯨ ꯑꯩ ꯍꯪꯖꯔꯛꯀꯦ ꯌꯥꯅꯤ ꯍꯣꯏ ꯁꯥꯔ ꯑꯔꯣꯏꯕꯗ ꯃꯁꯤ ꯍꯣꯏ ꯁꯥꯔꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯁꯥꯔꯒꯤ ꯁ꯭ꯄꯤꯁꯇꯨꯗ ꯑꯩꯁꯨ ꯊꯥꯖꯕꯗꯣ ꯑꯗꯨꯝ ꯐꯪꯖꯩ ꯑꯗꯣ ꯁꯨꯝ ꯐꯪꯉꯛꯑꯕ ꯀꯥꯟꯗ ꯑꯦꯅꯤ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯅ ꯗꯤꯁꯇꯔꯕ ꯇꯧꯔꯛꯑꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯣꯐꯤꯁꯅ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯕꯤꯒꯗ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯀꯔꯤꯃꯨꯛ ꯇꯧꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯊꯕꯛꯅꯤꯅ ꯀꯅꯥꯝꯇꯅ ꯗꯤꯁꯇꯔꯕꯇꯤ ꯇꯧꯔꯣꯏ ꯑꯣꯖꯥ ꯑꯗꯨꯝꯗꯤ ꯀꯔꯤꯝ ꯈꯟꯕꯤꯔꯨ ꯅꯍꯥꯟꯅ ꯄꯩꯁꯥ ꯇꯥꯅꯕꯗ ꯈꯟꯈꯤꯁꯤ ꯗꯤꯁꯇꯔꯕꯀꯤꯗꯤ ꯑꯝꯇ ꯂꯩꯔꯣꯏꯀꯣ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯦꯝꯁꯟꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯩ ꯑꯣꯟ ꯇꯧꯔꯒꯦ ꯑꯣꯖꯥ ꯁꯦꯝꯁꯟꯒꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯑꯣ ꯑꯣꯖꯥ ꯁꯦꯝꯁꯟ ꯈꯨꯠ ꯊꯥꯡꯒꯠꯂꯝꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯁꯦꯝꯁꯟꯒꯤ ꯃꯥꯡꯗ ꯂꯩꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯑꯣꯖꯥ ꯍꯥꯏꯕꯤꯔꯛꯑꯣ ꯃꯃꯥꯡꯗ ꯀ꯭ꯔꯤꯞꯇꯣꯒꯤ ꯌꯥꯝꯅ ꯆꯦꯟꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯏꯌꯥꯝꯕꯁꯤꯡ ꯈꯔ ꯂꯩꯈꯤꯑꯕ ꯑꯗꯣ ꯃꯣꯏ ꯊꯕꯛꯇꯨ ꯌꯥꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯎꯈꯤꯕ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯁꯨ ꯑꯞ ꯗꯥꯎꯟ ꯅꯥꯏꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯦꯑꯥꯏꯅ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯔꯒꯁꯨ ꯑꯦꯑꯥꯏꯅ ꯃꯤꯁ ꯑꯣꯏꯕ ꯃꯥꯒꯤ ꯁꯣꯏꯕ ꯄꯣꯠ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯇ꯭ꯔꯦꯗꯔ ꯑꯃꯅꯦꯕꯀꯣ ꯇ꯭ꯔꯦꯠ ꯇꯧꯔꯤ ꯑꯗꯒꯤ ꯑꯩꯅ ꯁꯨꯝ ꯏꯌꯥꯝꯕꯅ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯣꯔꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯨꯟꯅ ꯇꯥꯔꯒ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯔꯁꯨ ꯈꯣꯠꯂꯁꯨ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯅ ꯁꯨꯝ ꯇꯥꯕꯅꯤ ꯑꯗꯨꯒ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯅꯠꯆꯗꯦ ꯑꯣꯖꯥ ꯀꯣ ꯑꯣꯖꯥꯗꯤ ꯀꯩꯅꯣꯅꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯣꯖꯥꯒꯤ ꯃꯤꯡ ꯁꯦꯝꯁꯟ ꯍꯥꯏꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯣꯖꯥ ꯀꯅꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯒꯤꯁꯦ ꯌꯥꯎꯕꯤꯔꯛꯄꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯅꯥꯎꯕꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯅꯥꯎꯕꯤꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯅꯥꯎꯕꯤꯒꯤ ꯃꯥꯅ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯂꯝꯗꯤ ꯃꯤꯇꯤꯡ ꯀꯩꯗꯒꯤꯅꯣ ꯑꯩꯁꯤ ꯕꯤꯁꯦꯝꯄꯨꯔꯗꯩꯅꯦ ꯑꯣꯖꯥ ꯐꯅꯤ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗꯒꯤ ꯕꯖꯥꯔ ꯄꯨꯂꯤꯁ ꯃꯅꯤꯡꯗꯩꯅꯦ ꯄꯨꯂꯤꯁ ꯃꯅꯤꯡꯗꯒꯤ ꯑꯗꯨꯗ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯀꯗꯥꯏꯐꯥꯎ ꯀꯔꯤ ꯂꯩꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯄꯣꯠꯇꯤ ꯀ꯭ꯔꯤꯞꯇꯣꯒꯤ ꯑꯦꯑꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯕꯒ ꯍꯥꯏꯁꯤꯗꯤ ꯊꯣꯏꯗꯣꯛꯄ
ꯑꯩ AI ꯃꯛꯇꯤ ꯄꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ AI ꯄꯥꯏꯔꯒ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯕꯥꯏꯅꯥꯟꯁ ꯅꯨꯡꯅꯥꯟꯁ ꯇꯧꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗꯤ ꯁꯤ ꯂꯩꯀꯥꯏꯁꯤꯗ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯟꯅ ꯆꯦꯜꯂꯝꯃꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯀꯩꯅꯣ Chumme ꯇꯨꯃꯤꯟꯅ chumme chumme oza ꯂꯩꯈꯤꯕ ꯄꯣꯠ ꯑꯃ ꯂꯩꯌꯦ chumme chumme oza ai haijarake aduna stage akoina AI na trading tore stage da akoina sise pasa yamna talani masi sungkai kairo masi da akoina lupa lakh manga thamaji tara thamaji haiba nateba ꯍꯣꯏ ꯑꯣꯖꯥ chumroja astage da pasa ꯃꯥꯅꯤ je phangi tambe abi khudong chabam leiri khoi pasa yamdabida aina hojik lupa lising ani ga thadraga ai forest de level yengage lupa lising ani di sunati haijariba ꯍꯣꯏ ꯍꯣꯏ ꯑꯣꯖꯥ kanagumba kitang level mi na eloi lupa lising manga ga hapaga ai level yengi haiba kesu kaideba ꯍꯣꯏ lupa lising manga sina mana tha manga dang mana stage da yahoba matamda tha manga dang yahoba matamda lak nipan me ada phange akoina stage da kadai da no akoina lupa lising manga ga thamaga tha manga leba matamda lak nipan mapan phangmadui adu aina loina loktho on to kije ai lak nipan phange loktho to kije adu anytime loktho pa yam nunti gi withdrawal ya aduna si chimba khudong chawa sima lei adomna pamagadi xyz kana leragadi adom yaurga leba yengsi adu stage sumka ai kairoi stage da pasa mayam phangani habidi ekoi haide adu kana adu khanbi gano sumaina pasa tanbe yaba platform lei adomna lupa lising ani tang thambagasu pasa su bu thoktragasu adomna thawai yaungna sigi platform sigi meeting yaudana mi mayam khomdana khotna adomna chembiragadi adom pasa mayam tanbe yai world gi oina 2023 dagi genuine oina work tawrai hai adune khoi hajarise sigi se khoina test da fail oire oibusu yarungani ma dusu yarungani adubu chahi ani supna ne sahi ani supna mi lakh ahum je nunti gi withdrawal piri ne mi lakh ahum je nunti gi withdrawal pi bhai se yamdrabada crore chama gi mayane mi cham crore mi lakh ahum jigi kanagum mina no moda lakh mari manga lakh topu jawi kanagum na no moda lising amani lakh topu jawi ꯃꯁꯤꯒꯤ ꯀꯝꯄꯅꯤ crore ꯍꯧꯖꯤꯛ chama ꯃꯌꯥꯝ mukse ma nunti gi withdrawal piri la ine ba adu daga chahi ani supna sum withdrawal piri la iba company se kaigini habdi pak ko thajade kain haida dima on the withdrawal je nunti gi piye bu ko ada soibam te yawde chahi ani chupna no magi crore kai cham pi la iba company se asri da koina ngamjaba pisa khra hapaga adum kana baje lowji adumna mangraga ai singe ko kya amta leite sei da akoi isa na laibak yengji adumna pamagadi yawbiu pamdagadi topiu kesu kaide sine koi mayam haris uzai mathak ko chindo habilan ꯀꯩꯅꯣ AI ꯕꯣꯠ ꯁꯤꯖꯤꯟꯅꯔꯒ ꯇ꯭ꯔꯦꯠ ꯇꯧꯔꯤꯕ ꯀꯝꯄꯅꯤꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯍꯣꯏꯅ ꯃꯌꯥꯝꯅ ꯇꯧꯅꯤꯅ ꯂꯦꯞꯄꯤꯕ ꯄꯣꯠꯁꯤ ꯀꯔꯤ ꯂꯝꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯄꯣꯠꯅꯣ adudi kanogi koi oza nobido oza nobido ga tana biro magi mobile dagi oza nobi mobile dagi oza na magi different link ma lobiro buko different link ma lobiro oza gi telegram da oza na kenodo magi mobile da hangbiro magi different through dagi oza gi mobile ai uli ubiro so the picture am uli ja stage da oza gi account je magi oza nobigi account gi through different chang kan oza gi sumai hang ane ba free da adu stage da introduction haije introduction haije da adu number matam da company gi introduction yaw ne stage da company introduction ji da company se so kya di link ki adagi masi kana kamain horki my certificate number in detail loin khangani adu oza na insert to biro oza ya bire ko adu de thank you sir pani je thank you adu ergadi mathangda oza sing kana question hangbining ba legadaba oza khomai je oza khomai tabi bro Tazay sir, good evening. Good evening sir, good evening. Oza ji chahi kya subirage? Oza khomai chahi kya subirage?
hingba amakhat karino hadi akhna daily aige akhoi ye ꯑꯩꯅ ꯍꯪꯖꯔꯤꯁꯦ ꯑꯣꯖꯥ ꯈꯣꯃꯩꯒꯤꯅꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ half century hele sa half century da kaya 70 suraba 60 suraba kaya surga hamta habiro 53 years male sa 53 oh okay 53 oda yam ahlu idri da dudi yam nahani da ozana yam ahlu inu sale ozazi ahamba job ko matam da crypto aise pura blind ko oza koi oza brahmachari mayum ne yaw bu matam da hauji phawda nam mane sa numit nini sure ko oza je paisa hapchen ba lokthok pa aina khara video calling toro ko taakbadagi oza je haigre hauji expert ore yare ko oza du de adu ilole so sa ay kitang task to the nam na pesa tan sera ngarang lokthok hapchen ngam natro am tai katong ngam dre ba lokthok hapchen draga de sa pesa ji akhoi haikalak kadora haikaloi adam yam tap kani lokthok hapchen draga di pesa adam tap kani ko lokthok hapchen laga di double or kadoi ba adu process to sa am ta tapiyo ai madu kitang clear oi ba khara wa le ai lokthok ta le re ngarang ju lokthok tre ngasi di tawgi di khale lokthok ta ga di ai lokthok ga hapsin ba je masigi process se haitaga di sa ai hangi sina so nataga ai lakhs phangada ba paisa ri amount se sumphang phangada phangoi sini phangoi ja lokthok hapchen da haitadi yaro ja ai haijara kyamti yengbiyo ko dongi da ai horen si video sum thagal video hanjan yengbiyo video da isana ne mina sum tagal leiba di obi yaroi aina haitaba yade haidana video da hanjan yengbiyo tigi video joi thaga charke horen adum hanjan yengbiyo hanasu ja da video thagai hanjan yengbiyo ozagi ai gi account video du da kilau nambiyo ga chaung unana ba oza khomai nambira bara video du da oza khomai video da chaung namta thona video du da nambiyo chaung ni yengbiyo yenga bro ja oza khomai tarbo oh yingjeri sa ujare chauni ko oh sa ozagi account hangbu matamda sigi page sumai thoi go thoktra si thoi je asai da pai mathakta ahan bada he hangbaga withdraw oina mathakti ibdo du da nambiro ba withdraw oida da namani ko aduga withdraw namme adum thangda sigi page mu thorani sumaina mu thorani ko withdraw namum tamna sumaina thorani sumaina thorakpaga nakan sida all amount na ma yaw da mu nambiro all amount je namma matamda adongi withdraw to go amount je mathanda si changjar ne ba aduga continue haina green machu je yam live thamni ahan bada withdraw da namani withdraw da gi all amount namani all amount da continue namani lore step aung utni ko sa nam dise batar ba sa all withdraw da namani all amount da namani aduga continue in a green machu gi namani adu withdraw lore bata bire ko sa withdraw tawre adugi mathangda amu ekhoina deposit kamaina tawgata ge haibada mu yengase withdraw tawre withdraw he tawbu logi baga ekhoina makada laiba AI haibado AI ji sida mu nambiro AI sida tik launa mu nambani AI ji namma matungda buy TP na lairamgani buy TP sida mu nambiro sini step 1 sini step 2 buy TP da namme buy TP da namma kanda asida you want to buy habis my ahang masida koina 20 ibirani 20 gakang irani ko isna step 3 da 20 ibirani step 4 da continue wajam to birani continue to kanda magi deposit to na bagi address ama smai chungdorakani sije koina stage da lerik macha ma yawrise che lerik macha ma yaw stage namaga copy to rone company sida paisa hap na address mai lawrane Badi ahan bada withdraw tawraba matungda makhada kumaga AI earn haibasida koina nambirani stage da AI earn nambirani adugi mathangda buy TP da munamani buy TP da gi amuk makhada stage da
ꯑꯦꯃꯥꯎꯟꯁꯤꯗ 20 ꯍꯥꯏꯅ ꯏꯕꯤꯔꯅꯤ ꯑꯗꯨ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯅꯝꯃꯒ ꯀꯣꯄꯤ ꯇꯧꯕꯤꯔꯅꯤ ꯗꯤꯄꯣꯖꯤꯠ ꯇꯧꯕꯒꯤꯗ ꯑꯍꯥꯟꯕꯗ ꯑꯦꯗ꯭ꯔꯦꯁ ꯁꯨꯃꯥꯏꯅ ꯂꯧꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯇ꯭ꯔꯁ ꯋꯥꯂꯦꯠꯇ ꯍꯥꯡꯉꯅꯤ ꯇ꯭ꯔꯁ ꯋꯥꯂꯦꯠ ꯍꯥꯡꯉꯕ ꯃꯇꯨꯡꯗ USDTꯗ ꯑꯃꯨꯛ ꯅꯝꯕꯤꯔꯅꯤ USDT ꯁꯨꯃꯥꯏꯅ ꯊꯥꯕꯗꯨꯗ ꯅꯝꯕꯤꯔꯅꯤ USDTꯗ ꯅꯝꯕꯅꯤ ꯑꯗꯨ ꯃꯊꯪꯗ ꯁꯦꯟ ꯍꯥꯏꯅ ꯑꯃꯨꯛ ꯅꯝꯕꯤꯔꯅꯤ ꯁꯦꯟꯗ ꯊꯥꯒꯗꯣꯏꯅꯤ ꯁꯦꯟꯗ ꯅꯝꯕ ꯃꯇꯨꯡꯗ ꯁꯤꯗ ꯄꯦꯁ ꯍꯥꯏꯅ ꯂꯩꯖꯦ ꯁꯤꯗ ꯅꯝꯕꯤꯔꯅꯤ ꯁꯤꯗ ꯄꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯝꯄꯅꯤꯗꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯂꯧꯔꯛꯄ ꯑꯦꯗ꯭ꯔꯦꯁꯇꯨ ꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯃꯥꯎꯟ ꯍꯥꯞꯀꯗꯕ ꯑꯦꯃꯥꯎꯟꯗꯣ ꯃꯦꯛꯁ ꯍꯥꯏꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯅꯦꯛꯁ ꯇꯧꯕꯤꯔꯅꯤ ꯅꯦꯛꯁ ꯃꯊꯪ ꯇꯧꯔꯒ ꯄꯥꯁꯋꯥꯔꯗ ꯑꯃ ꯍꯥꯞꯈ꯭ꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯋꯥꯂꯦꯠꯁꯤꯗ ꯆꯪꯉꯛꯑꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯔꯅꯤ ꯆꯪꯉꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯔꯤꯐ꯭ꯔꯦꯁ ꯔꯤꯂꯣꯗ ꯄꯦꯖ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯣꯖꯥ ꯀꯨꯝꯃꯩ ꯈꯤꯇꯪ ꯚꯥꯞ ꯇꯥꯔꯕ ꯒ꯭ꯌꯥꯟꯗꯤ ꯇꯥꯒꯗꯣꯏ ꯃꯥꯜꯂꯒ ꯒ꯭ꯌꯥꯟꯗꯣ ꯑꯗꯨ ꯂꯧꯁꯤꯟꯕ ꯑꯉꯥꯡ ꯉꯝꯗꯕ ꯑꯃ ꯑꯍꯩꯕꯒ ꯌꯥꯎꯔꯤ ꯌꯨꯝꯗ ꯑꯩꯗꯤ ꯂꯩꯕ ꯑꯉꯥꯡ ꯑꯍꯩꯕꯒ ꯇꯧꯃꯤꯟꯅꯧꯋꯣ ꯑꯣ ꯑꯣꯖꯥ ꯁꯥ ꯈꯛꯇ ꯑꯗꯨꯝ ꯑꯩ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯁꯥꯒꯤꯗꯧꯗ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒ ꯑꯩꯒꯤꯗ ꯑꯃꯨꯛꯇꯪ ꯁꯥꯔ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤꯗ ꯑꯩ ꯂꯥꯛꯇ꯭ꯔꯒꯁꯨꯅꯦ ꯄꯩꯁꯥ ꯃꯥꯡꯉꯅꯦꯕ ꯅꯠꯇꯗꯤ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯣꯖꯥꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯅꯣꯡꯃꯩ ꯑꯉꯥꯡ ꯗꯦꯂꯤ ꯇꯥꯛꯁꯦ ꯇꯧꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯄꯣꯠꯇꯨꯒꯤ ꯑꯍꯩꯕ ꯑꯃꯒꯅꯦ ꯔꯤꯖꯟꯁꯦ ꯑꯣꯖꯥꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥ ꯂꯩꯕ꯭ꯔꯣ ꯌꯨꯝꯗ ꯑꯩ ꯀꯅꯥꯇ ꯂꯩꯇꯦꯗ ꯑꯧ ꯐꯔꯦ ꯑꯗꯨ ꯑꯗꯨꯅ ꯑꯩ ꯑꯣꯏꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯑꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯩ ꯁꯥꯒꯤꯗ ꯂꯥꯛꯆꯒꯦ ꯑꯗꯨꯝ ꯐꯅ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯗ ꯌꯥꯔꯣꯏ ꯅꯠꯇꯦ ꯄꯩꯁꯥ ꯑꯗꯣ ꯃꯥꯡꯉꯅꯤ ꯅꯠꯇꯗꯤ ꯑꯣ ꯌꯨꯝꯗꯅꯦ ꯂꯩꯔꯤꯉꯩꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯑꯩꯅ ꯍꯥꯏꯔꯛꯀꯦ ꯏꯁꯇꯦꯞꯇꯣ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯂꯥꯏꯕꯅꯤ ꯆꯦ ꯑꯃꯗ ꯄꯥꯏꯔ ꯏꯁꯜꯂꯣꯕꯀꯣ ꯍꯧꯖꯤꯛ ꯎꯝ ꯍꯥꯏꯔꯤꯕꯁꯦ ꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯔꯛꯀꯦ ꯁꯤꯗ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯣꯕ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯂꯥꯏꯕꯅꯤ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯎꯝ ꯇꯧꯔꯁꯦ ꯁꯤ ꯍꯩꯇ꯭ꯔꯒꯗꯤ 5 ꯂꯥꯛ 10 ꯂꯥꯛꯀꯤ ꯚꯦꯂꯨꯗꯨ ꯐꯪꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯍꯩꯇꯕ ꯌꯥꯗꯦ ꯑꯗꯨꯅꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯃꯌꯥꯝꯁꯨ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯁꯤ ꯅꯣꯂꯦꯖꯁꯤ ꯂꯩꯕꯤꯔꯒꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯅꯦ ꯂꯩꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯞꯇꯣꯒꯤ ꯃꯔꯝꯗ ꯂꯥꯛ ꯅꯤꯄꯥꯟ ꯇꯝꯁꯤ ꯂꯥꯛ ꯈꯪꯁꯤ ꯍꯥꯏꯁꯦ ꯅꯤꯄꯥꯟ ꯃꯥꯄꯟ ꯂꯥꯛ 2 ꯅꯠꯇ꯭ꯔꯒ 10 ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨ ꯑꯁꯥ ꯃꯥꯏ ꯄꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯩꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯁꯤ ꯈꯔ ꯈꯨꯗꯤꯡꯃꯛꯅ ꯍꯣꯏ ꯑꯗꯨꯅꯤꯗ ꯁꯤ ꯑꯩꯅ ꯈꯔ ꯍꯩꯕ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤ ꯈꯔ ꯑꯩ ꯁꯤ ꯍꯩꯅꯕ ꯇꯝꯗ ꯇꯝꯁꯤ ꯌꯥꯗꯦ ꯁꯥꯔ ꯑꯩ ꯌꯨꯝꯗ ꯂꯥꯛꯆꯒꯦ ꯑꯣ ꯑꯣꯐꯤꯁꯇ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯃꯤꯇꯤꯡꯒꯤ ꯂꯣꯏꯔꯒꯅꯦ ꯑꯗꯨꯝ ꯇꯧꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯣꯖꯥꯅ ꯕꯣꯏ ꯀꯣꯂꯣꯝ ꯄꯥꯏꯔ ꯏꯁꯜꯂꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯑꯩꯈꯣꯏ ꯑꯥꯔꯅꯤꯡꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯣꯔ ꯑꯣꯏꯗꯕ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯆꯍꯤ ꯑꯃ ꯑꯅꯤ ꯔꯟꯅꯤꯡ ꯑꯣꯏꯔꯛꯑꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯊꯥꯖꯕ 100% ꯃꯅꯨꯡꯗ ꯑꯗꯨꯝ 100% ꯃꯛ ꯊꯥꯖꯩ ꯑꯗꯨꯕꯨ ꯄ꯭ꯔꯣꯁꯦꯗꯤꯡ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯕ ꯄꯣꯠꯅꯤꯅ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯃꯦꯔꯤꯠ ꯑꯦꯟ ꯗꯦꯃꯦꯔꯤꯠ ꯇꯧꯒꯗꯕ ꯅꯨꯡꯇꯤꯒꯤ ꯇꯧꯒꯗꯕ ꯇꯥꯛꯁ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯈꯪꯕꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯃꯗꯨ ꯈꯪꯅꯕꯇ ꯑꯩ ꯁꯥꯔ ꯅꯣꯡꯃ ꯑꯩ ꯂꯥꯛꯑꯒ ꯁꯥꯔꯗꯁꯨ ꯎꯅꯔꯒꯦ ꯑꯗꯨꯒ ꯑꯣꯖꯥ ꯐꯅꯤ ꯑꯗꯨ ꯑꯩ ꯅꯠꯇ꯭ꯔꯒꯗꯤ ꯂꯥꯛꯑꯒ ꯃꯗꯨ ꯇꯧ ꯑꯩꯈꯣꯏꯅ ꯂꯤꯈꯣꯟꯗ ꯍꯥꯏꯍꯧꯗ꯭ꯔ ꯑꯁ ꯂꯨꯄꯥ ꯂꯥꯛ 4 ꯐꯪꯅꯤ 5 9 ꯐꯪꯅꯤ ꯍꯥꯏꯔꯒ ꯌꯥꯎꯈ꯭ꯔ ꯃꯇꯨꯡꯗ ꯇꯥꯛꯁꯦ ꯇꯧꯍꯧꯗꯕꯅꯤꯅ ꯑꯦꯄꯔ ꯐꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗ ꯅꯦꯒꯦꯇꯤꯞ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯒꯗ꯭ꯔꯥ ꯈꯟꯗꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯄꯨꯅꯨ ꯐꯅꯤ ꯑꯣꯖꯥ ꯐꯅꯤ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇ ꯈꯨꯠ ꯍꯥꯏꯒꯠꯂꯝꯃꯤ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦ ꯑꯣꯖꯥ ꯁꯁꯤꯀꯥꯟꯇ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥꯒꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯅꯤꯡꯕ ꯋꯥꯈꯜꯂꯣꯟ ꯂꯩꯔꯒꯗꯤ ꯃꯦꯗꯥꯝ ꯍꯥꯏꯐꯦꯠꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯃꯤꯇꯤꯡꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯁꯥꯔ ꯑꯩ ꯁꯥꯔ ꯍꯥꯏꯕꯤꯔꯣ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯁꯟꯕ ꯍꯣꯏ ꯑꯥ ꯁꯨꯝ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯍꯣꯏ ꯀꯔꯣꯏ ꯁꯥꯔ ꯍꯣꯏ ꯑꯩ ꯋꯥꯍꯩ ꯑꯃꯅ ꯈꯤꯇ ꯁꯨꯝ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕꯅꯤꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯦꯅ ꯁꯤꯗ AI ꯑꯟꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯔꯇꯤꯁꯤꯄꯦꯟ ꯇꯧꯃꯤꯟꯅꯗꯅ ꯑꯗꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯁꯥꯔꯗ ꯍꯪꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯤꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯣꯏ ꯂꯩꯌꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯔꯨꯑꯣꯏꯅ 99.9%ꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏ ꯑꯣꯏꯌꯦꯕ ꯃꯤꯑꯣꯏꯕꯁꯦ ꯑꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯤ ꯐ꯭ꯔꯤꯗꯝ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯔꯤꯁꯤ ꯑꯗꯨꯕꯨ
condition khada manipur se mang bane heman banina koi hang sisu khwaji gena phai aduga knowledge si matik chana leiragadi kitang akoi 70% leiragadi posi yam advance hogadran su khalli kari geno haikanda aikona number 1 usi ai under tawsi aigi knowledge da haitare sampat dum haisage akoi manipur maroina india da haitare ayambana mangre ba mutli ba tari basti akoi india gi stock market trading nungding masina 99.9% ab adubu ai an haitare ai an tawrisidi forex trading de topne adi company gi management teams na sai ai sina direction pi mafam da haitare forex haisina kai yuna kan world gi oina khare standard oya adun india gi hanan leram stock market ki trading nungding adu da mayam se loi to ga jik forex ta loi na tara ine ba ko masi ma koi sorok pam hai pe khaminasi aduga paisa si tasengna ai isa sungai haugi ba sahi mayam ahoi ai sa thabo macha mi tawsi tawraga su ai gi day to day life si ngasi tawgi ba ai gi thaba hai tarin ai nongalni adagi ai gi tawon tokpo duty tawrani numitarani sarani tumani sumaina dum sigi circle je soini han tok tok koi ngasi punbi reba marom pa mayam su hai tare tham den tham bakse ngasai gi financial ko eba ngasai hot loi hotna ba hai tare hotna ba sing ngasai gi matam ji chunarak ta ba hai tare maram di mamangai dana kogi mukna ga jatra ko eba dagi thabak ka kan suba lawyam chabsina akogi ningthau gi type leramine ba ko adagi matam gi matungina jikse kogi tabak achauba toba popular khangde is khangde ips khangde moisna mu ningthau gi type leramine ba adugo madugi tarandu siglaga haitare akogi virtual worlds da haitare cryptos da advance hoiba kangudune hौजिकी मतमदा मु निंथौ ओइतुसी अदुना आइकोइना निंथौमो ओइदगसु निंथौगी फमनाय हाइतारेको अदु ओहेगनबगी वाखललोंदुनी आइकोइना ngasi चंगन जरिसे अदुना सार समानदना हाइबिरिबा दै मयामदा खंगन बिरिबसे मसी यामना फयेना खली आई इसागी ओइनादि मसी 100% दम थाजरगा आई मसी थबक तोइ करिगेनो हाइकंदा आइकोइना आइगी लाइफ से चेंज तौगे हाइतागति आइना ngasai हाइबिरिदो आइना थाम देते चेंज तौगे याते थानी देते चेंज तौगे यातेबा अदु चेंज तौगे हाइबदुदि आइगी वखलदि हाना तौगे तौने अदुना आई इसागी माइंड सी आइगी वखल सी याम स्ट्रांग ओगे तौनेबा मियोबना कल्लिसी आइगी माइंड तनेबा ताइबंग मिदा सोन बलेते अकन बलेते तौबदबु माइंड स्ट्रांग ओइबा मिदुनेबा क्वाइदि माइ पाक्तोबा क्वाइदि मपांग कनगतुसे अदुबु आइकोन ngasi manipur sta आइकोन yengba yabam lei hana mangre tungre thakre haisingje sum yengbiyo financial institution da जे private bank khangde adagi company ga khangde khwaidigi minimum da ngasi mangre na watho singje lakhs na khwaidi apik pane lakh manga tara kun wari bobo aduga aikoi ki ai sna ai sta ngasi punbireba koi marom bai sina mayam na tausi haisi warini maximum the 5,000 hairone waribo maximum 10,000 bahar sebo sibaki range da aikhoina thabak tawraga some lakhs khara haitare ko tha humre manungda aikoi ki punsigi way ma semba yabagi possibilities am nakna le aduna paisa si am invest tawraga lives ki possibility ma goal ma setup tawbudi lupa lising mangana tarana पुथुगा आइगे गोल सेट तबुसना आइगे सु यांगनी अरे पुनबी रिबा मयाम सु यांगनी एनी आइगे फ्रेंड सर्कल मरु मपांग द वरी साब द सिदी करी सो कोइन माइंड तंगे लेते अब करी सु किनिंगा लेते माने याम माने फ्रीली वरी सागदौनी अदुगा तौरिबा थबकसी अखोइना एआई न तौरिसी एदन जेटप याम होलो ओइबन याम ओपन ओइबने बको अदुना याम फसना वरी साबियु अदुगा मरकथना सिगा मरीदि लेनदबा अमा हाइतारे अखोइ सार समानदगी मखादा अखोइना मतमंदा ट्रेजर एनएफटी ना मतमदे ट्रेजर एनएफटी हर म्यूजिक ट्रेजर फंड ना है मतमदे आइगी मरम पांग्सना है आइगी उसी अकाउंट $1,000 अबव त लै ट्रेजर फंड से मतमदा
sir madam Anita na bahaya ba sir ko as sir nang ito lokto si kai ba ko ke ba ma to ba meman ta de ada aina have ko ai aina have moi de so risk khas lo bu mathok tai mi ba se maram de tai bang mi si aswai de sat pa su accident tor siri bane ba tong ti ni regi tum ba bp su tor siri ni akoina wari ni lupa lising mga tara dugi hoy late ragadi lupa tara ba late ba adu ita su possibility oiba yaba mafam dadi aikoi kitang su risk lobo mathau tai ba maram ti ai an se risk lobo yai aikoina dagi aina matam je sarkhan ge treasure fund se ai risk lo ra gena ai lupa ma ilu phoki de adu bu labe pha dagi sa pha dagi lupa lame me phangdore USA ge adu ge dagi moi government ni kari ge process tauba khopadi ngairakpadagi hojikti token su mem phange token lising na leire adu matak ngarang nan dei token si hana 3000 do 0 lem de si 7 8 jore dollar wari bo adu ai hojik wai de jing jeram mane ba sar ko 7 me leire ba dollar aduna sina $1 yorogadi 60000 token do 1 dollar yopodadi sar sida dum jare ni yare karor manga tara dum phanga do no aduna risk lawse ai yam thi wire ba se na wire de cookie landa ai 75 lakhs loire adu dagi adubu pana yam waraka su ai ninga sai haijari do marum pang da ai man siam strong oi bum changa maram de awaba thengna sunu ba kai suai de je ma hoi live ta kun mari mar mai thi daga kuntare kun pan kun tha amuk su dani mai ba lai je ko aduna kun sisti awaba zu khara face to ba hi betai aduga man su yamna pai isana control to wada bani awaba thengna sun kai suai de awaba thengna da mi na nuwa ya ponti live se live is challenging like dong challenge jam le ba min mathakara ka dong na aduna awang ma singdon ka ge hai ta gati strategy khara daka lei pangan energy stamina strength everything changya ba aduna ngasi tunbiri ba madam hoi sar hoi marum mapang mayam se kasum mind to biganu masi aigi onte ai phajana thasaba lei aduga aikoina ai na kari tawri kamai tawri habduti maram di akoi ngasi puliba mayam je trading gi forex gi se 100% knowledge leiba nate maram di masi gi dai ta punu maksi ai na lograbani aduga management committee madugi instruction gi matungina maram di moine arrange tawbani adui mathakta profit sharing taw maruina profit se aikoina loi loge have nate moine loi loge have nate ba aduna profit sharing tawbani na masi di yamna genuine noi ba haitare pithribi da miyo bagi launch ne ba sile tawrisi profit sharing tawba aikoina invest tawbani moine arrange tawbani profit share taw aduna live faragadi aikoigi angi communities na 50 last ga yorogadi si coin na token soi putrokani ai thajabada man mo ja dugi plan dai moi token coin aikoi angi manipur da aikoi lamjing bahagidra lamyan bahagidra aikoi kharase masida tagimba coin gi hoi adu news to koi ne kharase pa ba mathok tai delhi gi adu da coin gi project lairaba adu itadi ngasi puminarebe akoi paisa sina akoi madam myamse sam akoi ko kharadi soina paigani habse masi aigi achet pathajabani man karimba mind to we know akoi honasi honable tragadi adum mai pakne ba hom than solution jage thank you sir thank you hojik uja sajikandan haibiri to koi hana company me mangri ma mayam sida lupa lising me mayam sida lupa lising manga dang hapaga mangbo oyamdaragadi kanamtar mangyam ta hairui mangye kanamtar manin ma thoi uja chumra man lising manga hapaga mangre haidi manga bu kai noi hai loi hai nei ne kanagi lakh tara hapa kun hapa karor hapa mingondagi sana banan thamaga low banan thamaga lakh kun kunthra hapa ma'am chou ma'am je husik te aduna mamanga gi pangi ngai matam gi wari ni husik akhoi loina singnarabani aduna parising manga na tara na karor tanbigi plan ni khoi tokje adu mayam kai ki bi gano adum lebuk yengbiu husik uja sajikantana hayu ta khoi uja sajikantana lupa lising manga ga tha manga gi mamangda lebuk yengage mangi su mangja snoina hapkibudo husik lupa la me maya da yorabani la amadu thamba matamda adum karor oja ni khara leirati
token 주 방이바 도 밑에 token mathakta adu mathakta adu token singdo sahi ahum mari lerga karo tara kun yorpa yari bani sumaina hojiki matam dadi paisa na no hai na paisa myam putho paisa myam ta ne toro mang blap mang ba hojiki matam dadi intelligence ki ko ki matam ni adu na hojiki matam dadi paisa kitang thadraga adongi loksingna khang makalaga thamba matamda lupa lising manga kungnasu adom karo tanabagi plan to yare hojiki matam dadi adu na mayam loksing especially loksing tanna bahona biu nungtigi meeting yaw biu aduga ngasi madam kabita konjen tadre madam kavita amuk madam kavita gi last mayam da welcome last oina madam namtang mayam da good night ki speech amtang pibiro aduga koi meeting lo selasi madam kavita welcome tha sar ko kanu ta ajauge tha hum mari khango go mi tuna ko hayeng mai parak padane akoi community je sak ko honji ko aino orsu madam kabita no orsu man orsu punna mayam pumnama good evening. good evening madam good evening ꯑꯩꯁꯦ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯅꯥꯎꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯂꯧꯁꯤꯡ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯀꯩꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯖꯔꯤ ꯁꯤꯗꯩꯁꯤꯗ ꯑꯩ ꯀꯩꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯅꯥꯎꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯔꯤꯛꯁ ꯈꯔꯗꯤ ꯂꯧꯕ ꯇꯥꯕꯅꯤ ꯂꯣꯇꯔꯤ ꯇꯤꯀꯦꯠ ꯀꯛꯇꯕ ꯃꯤꯅꯗꯤ ꯀꯩꯁꯨ ꯂꯣꯇꯔꯤ ꯐꯥꯎꯔꯣꯏꯕ ꯅꯠꯇ꯭ꯔꯥ GD gi karo kamaina romandubu yawrba yawdribo ꯌꯥꯎꯗ꯭ꯔꯤ ꯁꯥꯔ ꯃꯥ ꯀꯩꯅꯣ yawlo pesa yamru nate kaino ꯃꯥꯁꯦ ꯈꯪꯗꯦ ꯀꯩꯅꯣ ꯇꯧꯋꯤ ꯅꯍꯥꯟꯁꯦ ꯄꯩꯁꯥ ꯈꯔ ꯑꯣꯏꯔꯝꯃꯅꯤ ꯀꯩꯅꯣ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯑꯗꯥ ꯔꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨ ꯇꯧꯔꯝꯃꯤꯁꯦ ꯅꯣꯡ ꯅꯤꯅꯤ ꯉꯥꯏꯒꯤꯁꯦꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕꯕꯨꯗꯤ ꯑꯗꯨꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯇꯧꯅꯤ ꯍꯥꯏꯗꯅ ꯆꯪꯁꯤꯟꯅꯦꯅ ꯆꯪꯁꯤꯜꯂꯕꯅꯤꯅ ꯃꯁꯤ ꯈꯔ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯁꯤꯟꯃꯤꯟꯅꯗꯅ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯀꯩꯅꯣ ꯄꯨꯈꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀꯩ ꯍꯥꯏ ꯁꯤꯗ ꯊꯥꯖꯕꯒꯤꯗꯃꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯦ ꯑꯩ ꯍꯥꯟꯅ ꯀꯦꯄꯤꯇꯦꯜ ꯐꯪꯈꯤꯕ ꯃꯇꯝꯗ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯈꯔ ꯏꯟꯇꯔꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯁꯦ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯩꯔꯕꯅꯦ ꯇꯣꯛꯑꯒꯦ ꯈꯜꯂꯒꯗꯤ ꯊꯥꯖꯗ꯭ꯔꯒꯗꯤ ꯑꯩ ꯇꯣꯛꯄꯁꯨ ꯌꯥꯔꯕꯅꯦ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯀꯩꯅꯣꯝꯃ ꯇꯧꯔꯒꯦꯅ ꯈꯟꯕꯁꯨ ꯌꯥꯏ ꯁꯤ ꯊꯥꯖꯕꯒꯤꯗꯃꯛꯇ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯂꯥꯛ 9 ꯈꯪꯗꯦ ꯂꯥꯛ ꯑꯗꯨ ꯈꯪꯗꯦ ꯑꯩ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯅ ꯍꯧꯖꯤꯛ ꯑꯗꯨꯝ 100% ꯑꯗꯨꯝ ꯊꯥꯗꯖꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯃꯥꯡꯕꯒꯤ ꯋꯥꯗꯤ ꯏꯅꯥꯎ ꯁꯖꯤꯀꯥꯟꯇꯅ ꯍꯥꯏꯒꯤꯗꯨꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯀꯌꯥ ꯀꯟꯅ ꯅꯣꯂꯦꯖꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗꯁꯨ ꯄꯩꯁꯥꯁꯦ ꯃꯥꯡꯕ ꯌꯥꯕ ꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅꯒ 5,000, 10,000 ꯑꯗꯨ ꯑꯗꯥꯒ ꯇꯧꯋꯤ ꯃꯇꯝꯗꯨꯗꯗꯤ ꯂꯥꯛꯇꯅꯤꯀꯣ ꯃꯥꯡꯈ꯭ꯔꯤꯁꯦ ꯂꯥꯛꯇꯅꯤ ꯃꯥꯡꯈ꯭ꯔꯤꯁꯦ ꯑꯩ ꯇꯟꯗꯅꯅꯦ ꯄꯨꯡ ꯇꯟꯗꯅ ꯂꯩꯔꯕꯅꯦꯕꯀꯣ ꯀꯔꯤꯝ ꯇꯧꯔꯣꯏ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯀꯔꯤꯝꯇ ꯌꯥꯎꯖꯔꯔꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯀꯩꯅꯣꯒꯤ ꯃꯇꯝꯗ NFT ꯌꯥꯎꯕ ꯃꯇꯝꯒꯤꯗꯣ ꯇ꯭ꯔꯦꯖꯔ NFT ꯃꯌꯥꯝ ꯌꯥꯎꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯗꯕꯁꯨ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇ꯭ꯔꯦꯖꯔ NFT ꯌꯥꯎꯕ ꯃꯇꯝꯗꯨꯗ 3ꯅꯦ ꯑꯩ ꯌꯥꯎꯏꯗꯣ 3ꯁꯤ ꯃꯅꯨꯡꯗ 2ꯁꯦ ꯃꯨꯠꯈ꯭ꯔꯕꯅꯦꯕ 2ꯁꯦ ꯃꯨꯠꯈ꯭ꯔꯒ ꯇ꯭ꯔꯦꯖꯔ NFTꯗꯪ ꯍꯤꯡꯍꯧꯕꯅꯦꯕ ꯑꯗꯨꯅꯦ madam di daw yaida madam na tida NFT da lupa lising kulla kudrara hapdula lakh kayano lakh 3 la 4 da adu phangba yabi chance lay madam de ꯁꯥꯔ ꯃꯌꯥꯝ ꯃꯥꯡꯗ ꯌꯥꯝ ꯍꯥꯏꯗꯣꯔꯛꯀꯅꯨ ꯂꯤꯁꯤꯡ ꯈꯔꯗꯤ ꯌꯥꯎꯔꯤ mane man risk lobu kana yam lay habni da madam ai habdi ko AI anjiti sanna paisa phangba to sum changlingi sum paisa phangba aduga madam je mang ya su mayam mang ya aduga hojik ba tokte bana mangjaraga su ai nom natra nomadi mai pakre ba e hanjin adum tawgani habigi madam gi ningan da ba spirit tu ne ba hojik koi daga ta adubo ishona charmadagi madam je ni mayam ma hana pullaba matungda mangba yaba paisa mayam mangre adubo ishona charmibadagi aiga thenabadagi hojik pawdadi madam da mangbagi chance tem ta yaudri tongbagi tongba ngata oi madam da ai isa thasabi wana de madam chumra lamam ta bi ko ꯕ꯭ꯂꯥꯏꯟ ꯕꯣꯛꯁ ꯐꯪꯕꯗꯨꯁꯨ ꯁꯥꯔꯗꯒꯤ ꯑꯩꯅ ꯍꯦꯜꯂꯝꯒꯅꯤꯌꯦ kay to baba NFTꯗ ꯕ꯭ꯂꯥꯏꯟ ꯕꯣꯛꯁ ꯐꯪꯕꯗꯨ ꯏꯠꯀꯤ ꯃꯇꯝꯗ blind box madam hele madam ni kay lak ꯁꯥꯔꯗꯒꯤ mangai ꯑꯩꯅ lak mangai ꯍꯦꯜꯂꯝꯒꯅꯦꯕ kay ꯂꯥꯛ 5ꯒꯤ lak mangai phange madam
लाख मंगाई लोटरी फाउनी कंपनी ऑफर लाख ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯑꯗꯨꯗꯗꯤ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯦ ꯑꯗꯣ ꯃꯦꯗꯥꯝꯅ ꯍꯥꯏꯔꯤꯅꯦ ꯂꯥꯛ ꯃꯉꯥꯒꯤꯁꯦ ꯐꯪꯗꯔꯒꯗꯤ ꯍꯟꯗꯛ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 1ꯗꯒꯤ ꯀꯥꯏꯕ ꯌꯥꯔꯅꯦꯅ ꯍꯥꯏ ꯑꯗꯣ ꯃꯦꯗꯥꯝ ꯐꯪꯗꯔꯗꯤ ꯃꯦꯗꯥꯝꯅ ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯒꯅꯦꯅ ꯇꯥꯟ ꯆꯥꯗꯤ AIꯒꯤꯁꯨ ꯄꯨꯂꯞ ꯀꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯪꯉꯒꯗꯤ ꯍꯣꯇꯦꯜ ꯑꯗꯨꯕꯨꯗꯤ ꯄꯨꯂꯞ ꯄꯨꯟꯕ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯗꯤ ꯆꯥꯔꯒꯦꯅ ꯂꯩꯔꯕꯅꯤꯀꯣ ꯑꯗꯨꯕꯨꯗꯤ ꯇꯧꯔ ꯂꯣꯏꯔꯦ ꯁꯥꯔ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔꯒꯤ ꯃꯇꯨꯡꯁꯤꯗ ꯍꯦꯛ ꯀꯩꯅꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗ ꯑꯩ ꯏꯁꯥꯅ ꯑꯗꯨꯗꯤ ꯃꯦꯗꯥꯝ ꯁꯥꯔꯒꯤ ꯀꯕꯤꯇꯥꯅꯦ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯃꯦꯗꯥꯝ ꯍꯥꯏꯔꯝꯃꯕꯅꯤ ꯀꯕꯤꯇꯥꯅꯦ ꯑꯩꯅꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯦꯗꯥꯝ ꯀꯕꯤꯇꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯜꯂꯅꯤ ꯅꯕꯦꯝꯕꯔꯁꯤꯗ ꯋꯤꯗ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯌꯥꯔꯛꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯝꯃꯗꯨꯅꯤ ꯁꯥꯔ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯑꯆꯧꯕ ꯑꯃ ꯆꯥꯊꯣꯛꯑꯁꯦꯅ ꯑꯗꯨꯒ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯃꯥꯏꯊꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯅꯪꯈꯤꯕꯗꯣ ꯑꯩ ꯑꯗꯣ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯕꯅꯦꯕ ꯑꯗꯨꯗ ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯀꯞꯇꯅ ꯏꯁꯥꯁꯦ ꯁꯣꯟꯊꯗꯅ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯣꯟꯊꯈꯤꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯁꯣꯟꯊꯈꯤꯗꯅ ꯁꯣꯟꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯅꯦꯕ ꯑꯗꯣ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗꯣ ꯃꯥꯡꯈ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯆꯥꯟꯕꯤꯕ ꯂꯝꯕꯤ ꯑꯃꯗꯤ ꯄꯤꯔꯛꯀꯅꯤꯗ ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯁꯤꯕꯣꯅ ꯈꯜꯂꯒ ꯑꯗꯨꯝ ꯍꯟꯕ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝꯁꯦ ꯈꯪꯍꯟꯗꯕꯤꯗꯕꯀꯣ ꯃꯤ ꯌꯨꯝꯒꯤ ꯐꯦꯃꯤꯂꯤ ꯃꯤꯒꯁꯦ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ NATꯗꯒ ꯑꯩꯅꯒ ꯊꯥꯗꯈ꯭ꯔꯤꯗꯣ ꯑꯗꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯀꯩꯅꯣ ꯐꯪꯖꯔꯦꯀꯣ ꯕ꯭ꯂꯥꯏꯟ ꯕꯣꯛꯁꯇꯣ ꯑꯦꯃꯥꯎꯟ ꯆꯥꯎꯅ ꯐꯪꯉꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯁꯦ ꯄꯩꯁꯥ ꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯥꯒꯤ ꯕ꯭ꯂꯣꯛ ꯆꯦꯟ ꯀꯩꯀꯥ ꯃꯌꯥꯝ ꯁꯦꯝꯃꯤꯉꯩ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯗ ꯃꯥꯡꯍꯟꯗꯦ ꯁ꯭ꯇꯦꯛ ꯇꯧꯍꯜꯂꯤꯗꯨꯅꯤ ꯀꯣꯏꯟ ꯇꯥꯜꯍꯜꯂꯤꯗꯨꯅꯤ ꯀꯣꯏꯟ ꯑꯩ ꯂꯥꯛ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯂꯩꯔꯦ ꯂꯥꯛ 3-4ꯃꯨꯛꯇꯤ ꯂꯩꯔꯅꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ NATꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯖꯖꯕ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯁꯥꯔꯗ ꯑꯩ ꯍꯥꯏꯈꯤꯕ ꯁꯥꯔ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩ ꯍꯥꯏꯗꯣꯛꯑꯣꯏ ꯁꯥꯔ NATꯁꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯩ ꯁꯤ ꯀꯅꯥꯝ ꯍꯥꯏꯗꯣꯛꯑꯣꯏꯅ ꯑꯩ ꯈꯟꯈꯤꯕꯅꯦꯕ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝ ꯊꯥꯖꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯍꯣꯏ ꯁꯤꯅ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤ ꯌꯥꯎꯗꯕ ꯃꯤꯅꯗꯤ ꯇꯥꯅꯤꯡꯉꯔꯣꯏ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯚꯦꯁ ꯇꯧꯕꯁꯦ ꯄꯥꯝꯖꯔꯨꯕꯒꯤꯅꯦꯕ ꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯃꯁꯤꯒꯤ AI ꯑꯥꯔꯟꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩꯒꯤ ꯇꯧꯅꯔꯤꯕ ꯏꯟꯚꯦꯁ ꯇꯧꯕ ꯈꯨꯇꯧꯁꯤꯒ ꯁꯤꯒ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯏꯟꯚꯦꯁ ꯇꯧꯕꯁꯤꯗꯩꯁꯤꯗ ꯀꯦꯄꯤꯇꯦꯜꯒꯤ ꯁꯔꯨꯛꯁꯦ ꯅꯨꯡꯇꯤꯒꯤ ꯄꯤꯊꯣꯛꯄꯁꯦ ꯊꯦꯡꯅꯔꯛꯇꯦꯕ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯣ ꯈꯛ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯁꯨꯗ꯭ꯔꯒꯗꯤ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯦꯄꯤꯇꯦꯜ ꯁꯔꯨꯛꯁꯦ ꯂꯧꯊꯣꯛꯄ ꯌꯥꯗꯕ ꯑꯗꯩ ꯂꯧꯊꯣꯛꯑꯝꯗꯥꯏꯗꯁꯨ ꯖꯒꯤ ꯖꯒꯥ ꯕꯦꯔꯥ ꯕꯦꯔꯤ ꯅꯥꯏꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯒ AI ꯑꯥꯔꯟꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯌꯥꯝ ꯊꯤꯅ ꯃꯥꯏꯟꯁꯦ ꯐ꯭ꯔꯤ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯒ ꯍꯌꯦꯡꯁꯦ ꯑꯩ ꯗꯣꯂꯔ ꯑꯁꯨꯛ ꯆꯪꯉꯛꯑꯅꯤꯀꯣ ꯈꯟꯕꯗ ꯂꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯤꯀꯣ ꯈꯟꯕꯗꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯤꯗ ꯄꯩꯁꯥ ꯑꯆꯤꯠ ꯑꯀꯣꯝ ꯑꯩꯈꯣꯏ ꯑꯆꯤꯟꯕ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯤ $10 ꯂꯥꯛꯇꯣꯏꯅꯤ 20 ꯂꯥꯛꯇꯣꯏꯅꯤꯅ ꯈꯜꯂꯒ ꯑꯩꯒꯤ ꯁꯤꯖꯤꯟꯅ ꯂꯨꯄꯥ 1,000 ꯉꯥꯛꯇꯪ ꯏꯃꯥꯔꯖꯦꯟꯁꯤꯒ ꯂꯥꯛꯄꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯉꯦ ꯑꯇꯩꯒꯤꯗꯗꯤ ꯉꯥꯏꯕ ꯑꯃ ꯆꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯤꯗꯩꯁꯤꯗ ꯌꯥꯎꯗ꯭ꯔꯤꯕ ꯃꯤꯁꯨ ꯌꯥꯎꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯤꯔꯣ ꯑꯗꯨꯕꯨ ꯐꯣꯔꯁꯇꯤ ꯇꯧꯖꯔꯣꯏ ꯏꯁꯥꯅ ꯌꯥꯅꯤꯡꯅ ꯑꯦꯛꯁꯦꯞ ꯇꯧꯅ ꯃꯥꯡꯒꯦꯔꯥ ꯇꯣꯡꯒꯦꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯍꯥꯏꯕꯗꯤ ꯁꯤꯒꯤꯁꯤꯗ ꯍꯦꯟꯅ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯅꯤꯡꯍꯟꯅꯒꯗꯕ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯒꯗꯤ ꯌꯥꯎꯕꯤꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯅ ꯏꯁꯥꯅ ꯌꯥꯖꯅ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯎꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯏꯟꯚꯦꯁ ꯇꯧꯔꯒ ꯃꯥꯡꯅꯈꯤꯕ ꯃꯁꯦꯟꯗꯤ ꯑꯗꯨꯝ ꯁꯤꯒꯨꯝꯕꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯑꯝꯇ ꯂꯩꯅꯔꯣꯏꯕ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯀꯅꯤ ꯃꯉꯣꯟꯗꯁꯨ ꯊꯣꯛꯀꯅꯤ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯕꯅꯤ ꯁꯤꯗꯤ ꯀꯅꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯀꯅꯥꯝꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯔꯣꯏꯕ ꯃꯃꯥꯡꯗ ꯑꯩ ꯁꯅꯥꯕꯅꯥꯟ ꯊꯝꯃꯒ ꯇꯧꯕꯕꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩ ꯀꯅꯥꯝꯇ ꯑꯩꯒꯤ ꯑꯞꯂꯥꯏꯟꯗꯨꯗ ꯑꯩ ꯕ꯭ꯂꯦꯝ ꯇꯧꯔꯨꯗꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯅ ꯁꯥꯔꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯒꯤ ꯏꯅꯥꯎ ꯁꯆꯤꯀꯥꯟꯇꯅ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯅꯣꯂꯦꯖ ꯂꯧꯁꯤꯟꯕꯤꯔꯣ ꯑꯄꯥꯝꯕ ꯌꯥꯎꯅꯤꯡꯕ ꯑꯗꯒꯤ ꯋꯥꯈꯜꯅ ꯐꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯤ ꯑꯗꯨ ꯇꯧꯏ ꯆꯤꯡꯅꯩ ꯍꯥꯏꯔꯒꯅ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯔꯒ ꯌꯥꯎꯕꯤꯗ꯭ꯔꯒꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯍꯥꯏꯇꯥꯕꯅꯤ ꯁꯥꯔ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯄꯥꯝꯅ ꯌꯥꯎꯕꯤꯌꯨ. ꯏꯁꯥꯅ ꯄꯥꯝꯅ ꯌꯥꯎꯕꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ
ꯑꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯗꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯊꯥꯖꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯗꯤ ꯀꯦꯄꯤꯇꯦꯜ ꯁꯔꯨꯛ ꯍꯟꯖꯤꯟꯈ꯭ꯔꯦ ꯄ꯭ꯔꯣꯐꯤꯠꯇꯨꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯔꯤꯏꯟꯚꯦꯁ ꯇꯧꯕ ꯁꯥꯟꯅꯔꯤ ꯑꯗꯨꯝ ꯄꯩꯁꯥ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯅ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯗꯨꯅꯤ ꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯋꯥ ꯉꯁꯤꯁꯦ ꯈꯤꯇꯪ ꯏꯁꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗ ꯋꯥꯁꯦ ꯀꯩꯅꯣ ꯇꯧꯖꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯐꯅꯤ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯍꯌꯦꯡꯁꯨ ꯑꯅꯧꯕ ꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯃꯤꯇꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 50 ꯑꯃ ꯆꯥꯝꯃꯗꯤ ꯁꯨꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯂꯤꯡꯁꯦ ꯁꯦꯌꯔ ꯇꯧꯕꯤꯔꯒ ꯄꯨꯡ 9ꯗ ꯌꯥꯎꯁꯟꯕꯤꯔꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯤꯇꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯡ 9ꯗ ꯑꯩꯈꯣꯏ ꯄꯨꯜꯂꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯒꯨꯗ ꯅꯥꯏꯠ ꯃꯦꯗꯥꯝ ꯌꯥꯕꯤꯔꯦꯀꯣ ꯃꯌꯥꯝ ꯌꯥꯕꯤꯔꯦꯀꯣ Good night, good night, good night. ꯒꯨꯗ ꯅꯥꯏꯠ ꯁꯥꯔ ꯒꯨꯗ ꯅꯥꯏꯠ ꯃꯦꯗꯥꯝ